Hi guys, welcome back to my YouTube channel. मैं ngasi case se social media da मैंने famous ओगिब case अबने सिगी case असिददी Wade Wilson कौब नुपा से माजिना फतब crime मैम से तौरबौदा मसक फजे हाबगी नुपी मैम से माजे कंखत पोइना मादा punishment पीबा यारोय हायरगा petition गा sign गा तौनगिब case अमगी बतांगदने सिगी case असिददी Wade Wilson सिदा sexual assault, kidnapping, domestic violence, child cruelty, fraud अदुगा माना मी अमगी मतुंगदा अमसे हाटलेबा सिगी फतब crime से मैम तौरजिबौदा नुपी मैम से माजे मसक फजे हाबगी support तौदोइनेबा अदुगा माजे ट्रायल की पुथोक्चिङैदा माना जेल द लैरिङैसे सिगी मतमजिदा मंगोदा नुपी म्यामसिना 4000 हेना लेटर्स थारे आइ अदुगा फोटोज 750 हेना थारे आइ अदुगा जेल की ऑफिशियल्स कैजिना फोटोज कैजे सुम चेक तौरगा येंगबा मतमदा हाइदि लीगल लोइब्रा इलीगल लोइब्रा वेड विल्सन द येंगनबा यारिबा फोटोरा नत्रा यादबा फोटोरा ने येंगनबा मतमजिदा मोर देन 160 पिक्चर्स ती को मैम नुपी कैसे न्यूड पिक्चर थारे हाइबा Wade Wilson से 20 May 1994 दा माजे फ्लोरिडा हाइबा लमजिदा माजे पोखिबा अत माजे मा पोपा मतमदा मागी पेरेंट्स की चाही जे 15 16 सुमाइना सुई हाय अदुदा अंगांग ओइमलिबनिना मोइजु योकपा ngam हाइबागी Wilson family जे सिदा माजे पिथोगा Wilson family जे योखिबा अदुगी मतुंग तारपदैदि हौजिकी Wade से माइ ममिंग दजु माइ सरनेम जे Wilson ना लाखिबनेबा अदो विल्सन फैमिली ने योलप मतमजे माजे चाउरे चाउरगा माजे चाही 13 सुरप सिगी मतमजे सिदा मागी बिहेवियर जिदा हाना तौरमदबा अहोंबा म्याम का मानदबा म्याम म तौब होरे हायबा माजे मीगा पुनिंगदबा मतोमदा तुमिन लैबा काजे लोनझलगा लैबा मीगा वरी साननिंगदबा सिगुबा बिहेवियर अहोंबा म्याम म लाएबा माना चाही 13 सुरप मतमजिदा अदुगा सुमाइना मागी बिहेवियर से लाख मतमदा मसादजु माजे एंजाइटी एंड डिप्रेशन जे लैबा होरपसिदा मागी माही ओइबा पेरेंट्स सुदा माजे डॉक्टर अमा तानरगा लायेंगकपा मतमजिदा माजे फौ हाइबसु सुया याद्रेबा अदुगा मसामक्तजु अदुमाइना नुंगाइतबदु लैजरबनिना माजिना कमाइन तौरा फनी ना खलगा माजे ड्रग्स से सिजनरगेना माना ड्रग्स से सिजनबा होरपनेबा विल्सन जे चाही 13 सुरकपा मतमजिदा माजे ड्रग्स सिजनबा होरे ड्रग्स से सिजनबा होरकपदगी हेना मागी एंजाइटी का डिप्रेशन का दो फगीगद्रा हाइबगी मुहूर्त एंजाइटी का डिप्रेशन का दो हेंजनबा होरेबा ड्रग्स से चाबदगी अदुगा ड्रग्स से माजे एडिक्ट चुबा होरखिबा चाही 13 तंग सुबा मतमजिदा अदुना मागी कंडीशन से हेना फलक्तबदगी मी हेना खनारपा मी हेना फुनारपा सिगुंबा सिचुएशन से मैम लाखपा होरेबा स्कूल चलेदना मी जे पक्फुदा फुनबा पक्कता खनाबा अदा युमदमक लैरेदना नाकनगी थंगनबा मीनी खंगदे युमगी मीनी खंगदे अमुक फुननी अमुक खनानी अमुक साउननी सुमाइना तौरगा माजे आम तमथीबा मी एमा ओइबा होरेबा माने चाही 13 सुबा होरपसिदगी मैम सुमाइन तौरगा माजे चाही 18 सुजनग्रे चाही 18 सुजनबा मतमजिदा माजे माइ हाई स्कूल जु लोइरेबा हाई स्कूल जे लोइरकांदा माना खल्ले आई हौजी हाई स्कूल जु लोइरेबनिना चाही 18 जु सुरे अदुना आई जे क्राइम दोइना माइ ओनजलगेना अदुना माना sexual assault मीगी मयुमदा चंगगा पोट हुरानबा मीगी मयुमदा मीना यानिंगदना चंगबा अंगांग अदगी नुपी मचा सिगुमबदा मियो मिनै तौबा मी फुनाबा सिगुम म्याम जे माजे तौमंदना माजे जेल दजु हंजन हंजन चंगे हाय जेल द चंगुरबा मतुंगदा जेल दगी हेक थोरबा मतुंगदा कीदबनिना मसाद अकीबदुमा लैतबनिना माजे चप मानबा क्राइम दो दुम कंटिन्यू तौवे हाय अदुना जेल द अमुक चंगनी अमुक थोरंगनी अमुक चंगनी अमुक थोरंगनी सुमाइना याम तोइना तौरेखिबा माजे अदुगा सिगी मतमजिदजु माना मागी अपोकपा मपाजे मसक खंगखिबा अपोकपा मपाजिगा मसक खंगनरे अदुगी मतुंगदा खंगनर अब मतुंगदा माना अपोकपा मपाजे अखोगी पैसा लौभम ओइना सिजनबा होरेबा माना ड्रग चाबा मतमदा पैसा दरकार लेरपजे हुजिगी मपासिंग बजिदगी अमुक लौबा अदै माना क्राइम अमा पांगथोके खल्लेनेको सिगी क्राइम जे पांगथोकपदा पैसा जे खत चंगनी हाइदि सिगी मपासिंग बजिदगी पैसा जे माना लौबा सुमाइना तौरगा मागी बैंक की टाइप तको मपाजे माना सिजनबा होरखिबा सिगी मतमजिदजु माजे नुपी जिजु याम कोय हाय नुपी कोइबा मतमदा माना कोइबा नुपी जे याम कुइना कोइदबा माना हाइदि प्लेयर की टाइप तको अखोइ फाइदा प्लेयर का हाइनबदो सो अमा कोइरनी कोइबा मतमजिदा कोइबा हेक होगला मतुंगदको खर लेरगा अमु तोकथोकपा अदगी अमा उम कोइबा सो अमा हेक तोकपा लोइगा पटलाउन अमा कोइबा अमा हेक लोइबगा अमा पटलाउन कोइबा सुमाइना नुपी जे हंजन 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 कोइरकपदगी को माजे नुपी अमगजु मचा यावे हाइबा नको हाइदि पाखंग ओइना माजे मचा अमा यावख्रे माना नुपी जे कोइरकपा मतमदको नुपी गैजे माना इंथि नुगाइना लुना चाना अमता तौदे हाइ माना नुपी जे ओपी नेबिबा फुबी बा सिगु मैम तौरगा दाग कजे तानबा माना तप तांगे ओपी नेबिबको सुमाइगा तौवे हाइ नुपी मैम जिदा माना मखुचे थादना फुई हाइबा अदुगा माना हिंसाबा अमगी मोंगदा बिहेव तौरपगी रेकॉर्ड लेबसे 2015 दा माजे पार्टी अमा चलेबा पार्टी जे माइ ममानबा अमगी पार्टी नेबा
ꯑꯗꯣ ꯁꯤꯒꯤ ꯄꯥꯔꯇꯤꯁꯦ ꯆꯠꯄꯁꯤꯗ ꯃꯥꯅ ꯅꯨꯄꯤ ꯑꯃꯁꯦ ꯊꯦꯡꯅꯩ ꯁꯤꯒꯤ ꯅꯨꯄꯤꯁꯤꯒ ꯃꯥꯒꯁꯦ ꯍꯥꯏꯐꯦꯠ ꯑꯦꯇ꯭ꯔꯦꯛ ꯑꯣꯏꯅꯔꯒ ꯃꯣꯏ ꯑꯅꯤꯁꯦ ꯇꯣꯉꯥꯟꯅ ꯄꯥꯔꯇꯤꯗꯨꯗꯒꯤ ꯊꯣꯔꯛꯑꯒ ꯀꯥꯔꯗ ꯐꯝꯃꯒ ꯃꯣꯏ ꯑꯅꯤꯁꯦ ꯒꯟꯖꯥ ꯊꯛꯃꯤꯟꯅꯩ ꯍꯥꯏꯕ ꯉꯥꯏꯍꯥꯛꯇꯪ ꯒꯟꯖꯥꯒ ꯊꯛꯃꯤꯟꯅꯔꯒ ꯂꯩꯔꯕ ꯃꯇꯨꯡꯗ ꯋꯦꯠꯁꯤꯅꯀꯣ ꯅꯨꯄꯤꯁꯤꯗ ꯃꯥꯒꯤ ꯇꯝꯊꯤꯕ ꯃꯑꯣꯡ ꯎꯠꯄ ꯍꯧꯔꯦꯕ ꯇꯝꯊꯤꯕ ꯃꯑꯣꯡꯁꯦ ꯎꯠꯂꯒ ꯅꯨꯄꯤꯁꯦ ꯃꯥꯅ ꯅꯝ ꯍꯥꯗꯅ ꯇꯧꯔꯒ ꯀꯥꯔꯗꯨꯒꯤ ꯕꯦꯛ ꯁꯤꯠꯇꯅꯦ ꯅꯝꯗꯅ ꯏꯟꯁꯤꯜꯂꯒ ꯅꯨꯄꯤꯁꯤꯗ ꯃꯥꯅ ꯃꯈꯧꯔꯤꯁꯦ ꯃꯦꯠꯄ ꯍꯧꯔꯦꯕ ꯅꯨꯄꯤꯒꯤ ꯃꯈꯧꯔꯤꯁꯦ ꯃꯦꯠꯂꯒ ꯃꯥꯅ ꯅꯨꯄꯤꯁꯤꯗ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯑꯩꯅ ꯍꯥꯏꯕꯈꯩꯁꯦ ꯂꯣꯏꯅ ꯌꯥꯎ ꯅꯠꯇ꯭ꯔꯗꯤ ꯅꯪꯁꯦ ꯅꯣꯡꯃꯩꯅ ꯀꯥꯞꯄꯒ ꯍꯥꯠꯅꯤꯅ ꯅꯨꯄꯤꯁꯤꯗ ꯍꯥꯏꯌꯦꯕ ꯃꯈꯧꯔꯤꯁꯦ ꯀꯟꯅ ꯃꯦꯠꯂꯒ ꯑꯗꯨ ꯃꯦꯠꯄ ꯂꯣꯏꯔꯒ ꯅꯨꯄꯤꯁꯦ ꯃꯥꯅ ꯁꯦꯛꯁꯨꯑꯦꯜ ꯑꯦꯁꯣꯜꯠ ꯇꯧꯈꯤ ꯑꯗꯨꯒ ꯁꯦꯛꯁꯨꯑꯦꯜ ꯑꯦꯁꯣꯜꯠ ꯇꯧꯕꯁꯦ ꯃꯥꯅ ꯅꯨꯄꯤꯗꯨꯒꯤ ꯐꯣꯟꯗꯣ ꯂꯧꯔꯦꯗꯅ ꯐꯣꯟꯗꯣ ꯂꯧꯔꯒ ꯔꯦꯀꯣꯔꯠ ꯇꯧꯋꯦꯕ ꯑꯗꯨꯒ ꯃꯁꯥꯃꯛꯀꯤ ꯐꯣꯟꯗꯒꯤ ꯅꯠꯇꯦꯀꯣ ꯅꯨꯄꯤꯗꯨꯒꯤ ꯐꯣꯟꯗꯒꯤ ꯃꯥꯅ ꯂꯧꯔꯒ ꯔꯦꯀꯣꯔꯠ ꯇꯧꯔꯦ ꯑꯗꯨꯒ ꯔꯦꯀꯣꯔꯠꯁꯦ ꯇꯧꯕꯁꯦ ꯀꯩꯅꯣ ꯍꯥꯏꯔꯗꯤ ꯃꯥꯅ ꯅꯨꯄꯤꯗꯨꯗ ꯁꯦꯛꯁꯨꯑꯦꯜ ꯑꯁꯣꯜꯠ ꯇꯧꯕꯗꯣ ꯃꯥꯅ ꯔꯦꯀꯣꯔꯠ ꯇꯧꯔꯤꯅꯦꯕ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯥꯅ ꯅꯨꯄꯤꯁꯦ ꯊꯝꯃꯝꯃꯒ ꯅꯨꯄꯤꯁꯤꯅ ꯗꯥꯏꯔꯦꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯂꯦꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯂꯒ ꯃꯥꯅ ꯏꯕꯤꯗꯦꯟꯁ ꯃꯌꯥꯝꯗꯣ ꯎꯠꯂꯦ ꯍꯥꯏꯗꯤ ꯃꯉꯣꯟꯗ ꯇꯥꯔꯤꯕ ꯗꯥꯛꯐꯝ ꯃꯈꯧꯔꯤ ꯃꯦꯠꯄꯒꯤ ꯗꯥꯛꯐꯝ ꯑꯗꯒꯤ ꯃꯉꯣꯟꯗ ꯑꯣꯠꯄꯤ ꯅꯩꯕꯤꯕꯒꯤ ꯗꯥꯛꯐꯝ ꯑꯗꯨꯒ ꯅꯨꯄꯤꯗꯨꯒꯤ ꯐꯣꯟꯗꯨꯗ ꯔꯦꯀꯣꯔꯠ ꯇꯧꯕꯅꯤꯅ ꯔꯦꯀꯣꯔꯠꯇ ꯌꯥꯎꯔꯤꯕ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯁꯨ ꯎꯠꯂꯦꯕ ꯎꯠꯂ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯁꯤꯒꯤ ꯔꯦꯀꯣꯔꯠ ꯁꯤꯒꯤ ꯏꯕꯤꯗꯦꯟꯁꯁꯦ ꯐꯪꯕꯒꯤ ꯋꯦꯠ ꯋꯤꯜꯁꯟꯁꯦ ꯑꯦꯔꯦꯁ ꯇꯧꯔꯦ ꯑꯦꯔꯦꯁ ꯇꯧꯔꯒ ꯃꯥꯒꯤ ꯇ꯭ꯔꯥꯏꯜꯒꯤꯗꯃꯛ ꯀꯣꯔꯠꯇ ꯄꯨꯊꯣꯛꯄ ꯃꯇꯝꯁꯤꯗ ꯋꯦꯠ ꯋꯤꯜꯁꯟꯁꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦꯕ ꯖꯠꯖ ꯖꯨꯔꯤꯈꯩꯗꯨꯗꯀꯣ ꯍꯧꯖꯤꯛꯀꯤ ꯌꯥꯎꯔꯤꯕ ꯚꯤꯗꯤꯑꯣꯗ ꯌꯥꯎꯔꯤꯕ ꯃꯌꯥꯝꯗꯣ ꯅꯨꯄꯤ ꯃꯁꯥꯃꯛꯅ ꯌꯥꯔꯒ ꯇꯧꯕꯅꯤ ꯅꯨꯄꯤꯗꯨꯅ ꯔꯐ ꯑꯣꯏꯕ ꯄꯥꯝꯕꯒꯤ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯄꯥꯝꯕꯒꯤ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕꯅꯦꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯀꯔꯝꯕ ꯕꯦꯁꯤꯁꯇ ꯖꯨꯔꯤ ꯃꯌꯥꯝꯗꯨꯅ ꯊꯥꯖꯔꯤꯅꯣꯁꯨ ꯈꯪꯗꯦ ꯑꯗꯨꯒ ꯃꯥꯁꯦ ꯑꯗꯨꯗ ꯃꯥꯒꯤ ꯃꯉꯣꯟꯗ ꯆꯥꯔꯖ ꯑꯝꯇ ꯇꯧꯈꯤꯗꯦꯕ ꯄꯅꯤꯁꯃꯦꯟ ꯑꯝꯇ ꯄꯤꯈꯤꯗꯦꯕ ꯁꯨꯃꯥꯏꯅ ꯅꯨꯄꯤ ꯅꯍꯥꯗ ꯃꯥꯅ ꯑꯣꯠꯄꯤ ꯅꯩꯕꯤꯕ ꯇꯝꯊꯤꯕ ꯇꯧꯕ ꯃꯌꯥꯝꯁꯦ ꯃꯥꯒꯤ ꯖꯁꯇꯤꯐꯤꯀꯦꯁꯟ ꯃꯥꯒꯤ ꯀ꯭ꯂꯦꯔꯤꯐꯤꯀꯦꯁꯟꯗꯣ ꯄꯤꯔꯒ ꯃꯥꯁꯦ ꯊꯥꯖꯕꯤ ꯍꯥꯏꯕꯗꯒꯤꯗꯤ ꯃꯥꯅ ꯐꯠꯇꯕ ꯇꯧꯅꯤꯡꯕ ꯃꯌꯥꯝꯗꯣ ꯂꯦꯞꯇ꯭ꯔꯦꯕ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯦꯞꯇꯕꯤꯗ ꯐꯠꯇꯕ ꯀ꯭ꯔꯥꯏꯝ ꯃꯌꯥꯝꯁꯦ ꯇꯧꯔꯒ ꯂꯥꯛꯑꯦ ꯑꯗꯣ 2018ꯗ ꯑꯃꯨꯛ ꯃꯥꯁꯦ ꯅꯨꯄꯤ ꯑꯃ ꯑꯃꯨꯛ ꯊꯦꯡꯅꯩ ꯁꯤꯒꯤ ꯅꯨꯄꯤꯁꯦ ꯀꯦꯂꯤ ꯃꯦꯊ꯭ꯌꯨ ꯀꯧꯋꯦ ꯑꯗꯨꯒ ꯀꯦꯂꯤ ꯃꯦꯊ꯭ꯌꯨꯁꯦ ꯋꯦꯠꯀ ꯗꯦꯇꯤꯡ ꯑꯦꯞ ꯑꯃꯗꯒꯤ ꯊꯦꯡꯅꯕꯅꯦꯕ ꯊꯦꯡꯅꯕ ꯃꯇꯝꯁꯤꯗ ꯃꯣꯏ ꯑꯅꯤꯁꯦ ꯎꯅꯔ ꯃꯇꯨꯡꯗ ꯃꯣꯏ ꯑꯅꯤꯁꯦ ꯗꯦꯠ ꯆꯠꯂꯕ ꯃꯇꯨꯡꯗ ꯃꯣꯏ ꯑꯅꯤꯁꯦ ꯅꯨꯡꯁꯤꯅꯔꯦ ꯍꯥꯏꯗꯤ ꯗꯦꯇꯤꯡ ꯇꯧꯔꯛꯑꯦꯕ ꯇꯧꯔꯛꯄ ꯃꯇꯝꯁꯤꯗ ꯋꯦꯠꯁꯤꯅ ꯀꯌꯥ ꯃꯆꯤꯟ ꯊꯤꯒꯦꯗ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯋꯦꯠ ꯋꯤꯜꯁꯟ ꯀꯧꯋꯦꯁꯤꯐꯥꯎ ꯍꯥꯏꯗꯣꯛꯇꯦꯕ ꯅꯨꯄꯤꯁꯤꯗ ꯐꯅ ꯀꯨꯏꯅ ꯀꯣꯏꯅꯔꯛꯑꯕ ꯀꯥꯟꯗꯨꯗꯐꯥꯎ ꯃꯥꯅ ꯃꯥꯏ ꯃꯃꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯤꯚꯦꯟ ꯀꯧꯋꯦꯅ ꯅꯨꯄꯤꯁꯤꯗ ꯃꯆꯤꯟ ꯊꯤꯌꯦꯕ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯣꯏꯅꯔꯛꯑꯦ ꯃꯥꯏ ꯃꯃꯤꯡꯁꯦ ꯁ꯭ꯇꯤꯚꯦꯟ ꯀꯧꯋꯦꯒ ꯍꯥꯏꯖꯜꯂꯒ ꯅꯨꯄꯤꯁꯦ ꯀꯣꯏꯔꯦꯀꯣ ꯃꯥꯅ ꯀꯣꯏꯔ ꯃꯇꯨꯡꯗ ꯃꯥꯅ ꯃꯥꯒꯤ ꯃꯆꯥꯁꯨ ꯂꯩꯔꯦ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯃꯆꯥ ꯄꯣꯛꯈ꯭ꯔꯦꯒꯁꯨ ꯍꯥꯏꯗꯣꯛꯇꯦꯕ ꯑꯗꯒꯤ ꯃꯥꯁꯦ ꯗ꯭ꯔꯒ ꯁꯨꯛꯆꯥ ꯆꯥꯗꯦ ꯀꯥꯏꯅ ꯍꯥꯏꯖꯜꯂꯦꯕ ꯅꯨꯄꯤꯁꯤꯗ ꯃꯥꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯋꯦꯠꯁꯤꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯒꯤ ꯃꯌꯨꯝꯁꯤꯗ ꯂꯥꯛꯑꯒ ꯂꯩꯃꯤꯟꯅꯔꯦ ꯃꯣꯏ ꯑꯅꯤꯁꯦ ꯂꯩꯃꯤꯟꯅꯔꯕ 5-6 months ꯁꯨꯔꯛꯄ ꯃꯇꯝꯁꯤꯗꯀꯣ ꯋꯦꯠꯁꯤꯅ ꯃꯥꯒꯤ ꯕꯦꯗ ꯕꯤꯍꯦꯕꯤꯌꯔꯁꯦ ꯎꯠꯄ ꯍꯧꯔꯛꯇꯣꯏꯅꯦꯕ ꯁꯤꯒꯤ ꯃꯃꯥꯡꯗꯗꯤ ꯃꯥꯁꯦ ꯌꯥꯝ ꯑꯐꯕ ꯅꯨꯄꯥ ꯁꯥꯔ ꯂꯩꯗꯣꯏꯅꯦ 5-6 monthsꯀꯤ ꯃꯇꯨꯡꯗ ꯋꯦꯠꯀ ꯀꯦꯂꯤꯒꯁꯦ ꯅꯣꯡꯃ ꯃꯄꯥꯟꯗ ꯁꯨꯝ ꯆꯠꯄ ꯃꯇꯝꯁꯤꯗ ꯋꯦꯠꯁꯦ ꯏꯈꯪ ꯈꯪꯍꯧꯗꯅ ꯒꯟꯖꯥ ꯑꯃ ꯄꯨꯈꯠꯂꯒ ꯆꯤꯡꯕ ꯍꯧꯔꯛꯑꯦ ꯁꯤꯒꯤ ꯏꯟꯁꯤꯗꯦꯟꯠꯗꯒꯤꯗꯤ ꯀꯦꯂꯤꯁꯦ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦꯕ ꯀꯩꯅꯣ ꯃꯥꯁꯦ ꯅꯤꯁꯥ ꯑꯝꯇ ꯁꯤꯖꯤꯟꯅꯗꯦ ꯍꯥꯏꯔꯒ ꯃꯥꯅ ꯍꯧꯖꯤꯛ ꯀꯩꯅꯣ ꯑꯃ ꯂꯧꯈꯠꯂꯒ ꯆꯤꯡꯈꯠꯂꯛꯏꯁꯤꯕꯨꯅ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯒꯤꯗꯤ ꯃꯣꯏ ꯑꯅꯤ ꯂꯩꯃꯤꯟꯅꯕꯅꯤꯅ ꯁꯨꯝ ꯋꯦꯠꯀꯤ ꯃꯄꯣꯠ ꯃꯆꯩ ꯂꯣꯏꯁꯟꯕ ꯌꯦꯡꯁꯤꯟꯕ ꯇꯧꯕ ꯃꯇꯝꯁꯤꯗꯀꯣ ꯗ꯭ꯔꯒꯀꯤ ꯍꯥꯏꯗꯤ ꯅꯤꯁꯥ ꯆꯥꯔꯝꯕꯒꯤ ꯃꯀꯨ ꯑꯗꯒꯤ ꯃꯔꯨ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯐꯪꯕ ꯍꯧꯔꯛꯑꯦꯕ ꯀꯦꯂꯤꯁꯤꯅ ꯑꯗꯨꯒ ꯀꯦꯂꯤꯁꯤꯅ ꯋꯦꯠꯇ ꯀꯔꯤꯅꯣ ꯁꯤ ꯃꯌꯥꯝꯁꯤꯅ ꯅꯪꯕꯨ ꯅꯤꯁꯥ ꯆꯥꯗꯦ ꯍꯥꯏꯗꯥꯏꯅꯦꯅ ꯍꯪꯕ ꯃꯇꯝꯁꯤꯗꯁꯨ ꯑꯗꯨꯝ ꯀꯦꯂꯤꯗ ꯑꯣꯏꯅ ꯇꯥꯏꯅꯕꯤꯕ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄ ꯇꯥꯔꯗꯤ ꯅꯪꯒꯤ ꯍꯨꯏꯈꯩꯁꯦ ꯍꯥꯠꯇꯣꯛꯀꯅꯤ ꯀꯥꯏꯅꯒ ꯀꯦꯂꯤꯗ ꯀꯤꯍꯟꯗꯅ ꯈꯣꯠꯇꯅ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯔꯛꯑꯦꯕ ꯃꯣꯏ ꯑꯅꯤꯁꯦ ꯑꯗꯨꯒ ꯋꯦꯠꯁꯤꯅ ꯀꯦꯂꯤꯁꯦ ꯀꯤꯍꯟꯕ ꯌꯥꯔꯦ ꯀꯤꯍꯜꯂꯦ ꯑꯗꯩ ꯉꯝꯃꯦ ꯈꯟꯕ ꯃꯇꯨꯡꯗꯒꯤꯗꯤ ꯃꯥꯅ ꯅꯨꯄꯤ ꯑꯇꯩꯒꯗꯨ ꯆꯤꯠ ꯇꯧꯕ ꯍꯧꯔꯛꯑꯦꯕ ꯀꯦꯂꯤꯁꯦ ꯑꯗꯨꯒ ꯃꯥꯅ ꯆꯤꯠ ꯇꯧꯋꯦ ꯍꯥꯏꯕꯁꯦ ꯀꯦꯂꯤ ꯃꯁꯥꯃꯛꯅꯁꯨ ꯈꯪꯉꯦꯕ ꯑꯗꯨꯒ ꯀꯦꯂꯤꯁꯤꯅ ꯅꯨꯡꯁꯤꯕꯁꯨ ꯀꯧꯕ ꯑꯗꯒꯤ ꯀꯤꯁꯨ ꯀꯤꯕꯅꯤꯅꯀꯣ ꯀꯔꯤꯝ ꯍꯥꯏ ꯉꯝꯖꯗꯕꯤ ꯑꯣꯏꯔꯒ ꯂꯩꯔꯛꯑꯦꯕ ꯁꯤꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯗ ꯀꯦꯂꯤꯒ ꯋꯦꯠꯀ ꯀꯣꯏꯅꯕꯒꯤ ꯌꯥꯝ ꯉꯛꯄ ꯑꯃꯅ ꯀꯦꯂꯤꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯋꯦꯠꯀꯁꯦ ꯀꯦꯂꯤ ꯈꯪꯍꯟꯗꯅ ꯀꯣꯏꯅꯔꯛꯑꯒ ꯀꯦꯂꯤꯒꯤ ꯂꯩꯕ ꯃꯄꯣꯠ ꯃꯆꯩ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛꯀꯤ ꯋꯦꯠꯅꯦ ꯀꯦꯂꯤꯒꯤ ꯃꯃꯥꯟꯅꯕꯤꯗꯨꯅꯦ ꯃꯣꯏ ꯑꯅꯤ ꯆꯪꯉꯒ ꯍꯨꯔꯥꯜꯂꯒ ꯃꯣꯏ ꯑꯅꯤꯁꯦ ꯆꯦꯟꯒꯤ ꯍꯥꯏꯌꯦꯕ ꯆꯦꯟꯈ꯭ꯔ ꯃꯇꯨꯡꯗ ꯀꯦꯂꯤꯁꯤꯅ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯇꯧꯋꯦ ꯍꯥꯏ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯇꯧꯕ ꯃꯇꯝꯁꯤꯗ ꯄꯨꯂꯤꯁꯁꯤꯅ ꯑꯦꯛꯁꯟ ꯑꯝꯇ ꯂꯧꯈꯠꯇꯦꯀꯣ ꯑꯗꯨꯅ ꯑꯦꯛꯁꯟ ꯑꯝꯇ ꯂꯧꯈꯠꯇ꯭ꯔꯕꯅꯤꯅ ꯀꯩꯗꯧꯔꯦ ꯎꯄꯥꯏ ꯑꯝꯇ ꯂꯩꯇ꯭ꯔꯦꯅ ꯑꯗꯨꯝ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯋꯦꯠꯁꯦ ꯀꯦꯂꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯑꯦꯕ ꯍꯜꯂꯛꯄ ꯃꯇꯝꯁꯤꯗ ꯋꯦꯠꯁꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏ ꯑꯩ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯑꯩ ꯁꯣꯏꯗꯅ ꯑꯩꯒꯤ ꯕꯤꯍꯦꯕꯤꯌꯔꯁꯦ ꯏꯝꯄ꯭ꯔꯨቭ ꯇꯧꯅꯕ ꯍꯣꯠꯅꯅꯤ ꯑꯗꯨꯒ ꯑꯩꯁꯦ ꯔꯤꯍꯦꯕ ꯑꯝꯗꯁꯨ ꯂꯩꯒꯦꯅ ꯃꯥꯅ ꯍꯥꯏꯔꯒ ꯍꯟꯖꯟꯅꯔꯁꯦꯅ ꯍꯟꯖꯟꯅꯔꯦꯕ ꯑꯗꯣ ꯋꯦꯠꯇꯤ ꯃꯁꯛꯁꯨ ꯐꯖꯕꯅꯤꯅ ꯑꯗꯩ ꯃꯥꯁꯦ ꯃꯦꯅꯤꯄꯨꯂꯦꯠ ꯇꯧꯕꯁꯨ ꯌꯥꯝ ꯍꯩ ꯍꯥꯏꯌꯦ ꯑꯗꯨꯅ ꯍꯩꯕꯅꯤꯅ ꯀꯩꯗꯧꯕ ꯀꯦꯂꯤꯁꯤꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯗꯨꯝ ꯉꯥꯛꯄꯤꯈ꯭ꯔꯦꯕ ꯀꯦꯂꯤꯁꯨ ꯅꯨꯡꯁꯤꯕ ꯀꯧꯕꯅꯤꯅ
ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯋꯦꯠꯁꯦ ꯑꯗꯨꯃꯥꯏꯅ ꯅꯣꯡ ꯅꯤꯅꯤ ꯐꯖꯅꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯐꯠꯇꯕ ꯍꯧꯔꯛꯑꯦꯕ ꯃꯥꯁꯦ 15 ꯐꯦꯕ꯭ꯔꯨꯋꯥꯔꯤ 2019 ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯗ ꯀꯦꯂꯤꯒ ꯋꯦꯠꯀꯁꯦ ꯒꯥꯔꯤ ꯊꯧꯔꯒ ꯂꯝꯕꯤꯗ ꯂꯥꯛꯄ ꯅꯨꯃꯤꯠꯁꯤꯗ ꯀꯦꯂꯤꯁꯤꯅ ꯋꯥꯔꯤꯁꯦ ꯍꯧꯗꯣꯔꯛꯑꯦꯕ ꯅꯪ ꯔꯤꯍꯦꯞꯇ ꯆꯠꯀꯦ ꯍꯥꯏꯗꯣ ꯀꯔꯝ ꯀꯥꯟꯗ ꯆꯠꯀꯦ ꯍꯥꯏꯔꯤꯅꯣ ꯅꯪ ꯑꯩ ꯈꯔ ꯊꯨꯅ ꯂꯩꯍꯟꯅꯤꯡꯉꯤ ꯔꯤꯍꯦꯞꯇ ꯅꯪ ꯔꯤꯍꯦꯞꯇ ꯂꯩꯇꯕꯃꯛꯇꯤ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯔꯤꯍꯦꯞꯇ ꯂꯩꯅꯤ ꯍꯥꯏꯕꯒꯤ ꯑꯩꯅ ꯅꯪ ꯉꯥꯛꯄꯤꯈꯤꯕꯅꯤ ꯑꯗꯨꯅ ꯅꯪ ꯑꯩꯅ ꯉꯥꯛꯄꯤꯔꯕꯅꯤ나 ꯑꯩꯅ ꯑꯄꯥꯝꯕ ꯅꯪ ꯔꯤꯍꯦꯞꯇ ꯂꯩꯕ ꯅꯪ ꯏꯝꯄ꯭ꯔꯨቭ ꯑꯣꯏꯅꯕ ꯁꯤꯁꯨ ꯅꯪ ꯇꯧꯋꯣꯅ ꯀꯦꯂꯤꯁꯤꯅ ꯋꯦꯠꯁꯤꯗ ꯍꯥꯏꯕ ꯑꯗꯣ ꯋꯦꯠꯁꯤꯗꯤ ꯍꯧꯖꯤꯛꯀꯤ ꯔꯤꯍꯦꯞꯁꯤꯗ ꯁꯨꯛꯂꯩ ꯂꯩꯅꯤꯡꯉꯝꯗꯦꯕ ꯃꯥꯁꯦ ꯂꯩꯅꯤꯡꯗꯕꯅꯤꯅ ꯃꯥꯅ ꯑꯣꯟꯈꯠꯂꯒ ꯂꯩꯇꯕ ꯌꯥꯅꯕ ꯃꯑꯣꯡꯗ ꯃꯥꯅ ꯉꯥꯡꯕ ꯍꯧꯔꯦꯕ ꯑꯗꯒꯤ ꯀꯦꯂꯤꯁꯤꯁꯨ ꯁꯥꯎꯔꯒ ꯑꯗꯨꯃꯥꯏꯅ ꯃꯔꯤ ꯌꯦꯠꯅꯕꯗꯒꯤ ꯋꯦꯠꯁꯤꯅ ꯒꯥꯔꯤꯁꯦ ꯈꯥꯝꯃꯒ ꯀꯦꯂꯤꯁꯦ ꯐꯨꯕ ꯍꯧꯔꯛꯑꯦꯕ ꯃꯥꯅ ꯐꯨꯕ ꯍꯧꯔꯛꯄꯁꯤꯗ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯈꯩ ꯊꯥꯖꯤꯟꯕ ꯃꯥꯒꯤ ꯃꯆꯤꯟꯒꯁꯦ ꯊꯥꯖꯤꯜꯂꯒ ꯃꯆꯤꯟꯒꯁꯦ ꯄꯨꯔꯥ ꯁꯦꯒꯥꯏꯔꯦ ꯑꯗꯨꯅ ꯑꯗꯒꯤ ꯃꯅꯥ ꯀꯣꯡꯒꯁꯦ ꯆꯤꯛꯊꯠꯂꯦ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯆꯤꯛꯊꯠꯂꯕ ꯃꯇꯨꯡꯗ ꯐꯨꯕꯤ ꯆꯩꯕꯤ ꯇꯧꯔꯒ ꯃꯁꯝꯒꯁꯦ ꯐꯣꯏꯗꯅ ꯇꯧꯕꯤꯔꯒ ꯃꯥꯁꯦ ꯃꯃꯥꯏꯒꯁꯦ ꯏ ꯉꯥꯛꯇ ꯉꯥꯏ ꯍꯥꯏ ꯀꯦꯂꯤꯁꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯋꯦꯠꯁꯤꯅ ꯄꯣꯀꯦꯠꯇꯒꯤꯀꯣ ꯄꯣꯀꯦꯠ ꯅꯥꯏꯐ ꯃꯆꯥꯗꯣ ꯑꯗꯨꯗꯣ ꯊꯥꯡ ꯃꯆꯥꯁꯦ ꯄꯨꯊꯣꯛꯑꯒ ꯀꯦꯂꯤꯒꯤ ꯗ꯭ꯔꯦꯁ ꯃꯌꯥꯝꯁꯦ ꯂꯣꯏ ꯁꯦꯒꯥꯏꯕ ꯍꯧꯔꯛꯑꯦꯕ ꯁꯦꯒꯥꯏꯔꯒ ꯀꯦꯂꯤꯁꯦ ꯃꯐꯤꯁꯦ ꯑꯝꯇ ꯌꯥꯎꯍꯟꯗ꯭ꯔꯦ ꯃꯐꯤ ꯌꯥꯎꯍꯟꯗ꯭ꯔꯀꯥꯟꯗꯨꯗ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯀꯦꯂꯤꯁꯦ ꯑꯣꯠꯄꯤ ꯅꯩꯕꯤꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯈꯨꯠꯅꯦ ꯃꯆꯤꯟꯅꯦ ꯂꯣꯏ ꯄꯨꯟꯕ ꯍꯧꯔꯦꯕ ꯃꯈꯣꯡ ꯃꯈꯨꯠ ꯃꯆꯤꯟ ꯂꯣꯏ ꯄꯨꯟꯁꯤꯜꯂꯒ ꯃꯥꯁꯦ ꯐꯤꯖꯤꯀꯦꯜ ꯑꯁꯣꯜ ꯐꯨꯕꯤ ꯆꯩꯕꯤꯕꯁꯦ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯦꯛꯁꯨꯑꯦꯜ ꯑꯁꯣꯜꯁꯦ ꯇꯧꯕꯤꯔꯦꯕ ꯀꯦꯂꯤꯁꯦ ꯁꯦꯛꯁꯨꯑꯦꯜ ꯑꯁꯣꯜ ꯇꯧꯕ ꯂꯣꯏꯔꯒ ꯃꯥꯅ ꯀꯦꯂꯤꯁꯦ ꯕꯦꯛ ꯁꯤꯠꯇꯨꯗ ꯕ꯭ꯂꯥꯡꯀꯦꯠ ꯑꯃ ꯈꯨꯝꯖꯜꯂꯒ ꯃꯥꯁꯦ ꯄꯨꯜꯂꯒ ꯍꯤꯞꯍꯜꯂꯒ ꯃꯥꯁꯦ ꯉꯥꯏꯍꯥꯛꯇꯪ ꯒꯥꯔꯤꯒꯁꯦ ꯀꯣꯏꯊꯧ ꯊꯧꯔꯦꯀꯣ ꯑꯆꯥꯄꯣꯠ ꯗ꯭ꯔꯥꯏꯚ ꯊ꯭ꯔꯨꯗꯒ ꯑꯆꯥꯄꯣꯠꯀꯁꯦ ꯂꯧꯔꯦ ꯑꯗꯨꯒ ꯀꯦꯂꯤꯒꯤ ꯐꯣꯟꯁꯦ ꯃꯥꯅ ꯑꯃꯨꯛ ꯂꯧꯔꯒ ꯀꯦꯂꯤꯒꯤ ꯐꯣꯟꯁꯦ ꯗ꯭ꯔꯒ ꯗꯤꯂꯔ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯦꯕ ꯗ꯭ꯔꯒ ꯗꯤꯂꯔ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯀꯦꯂꯤꯒꯤ ꯐꯣꯟꯁꯦ ꯗ꯭ꯔꯒꯀ ꯃꯥꯅ ꯑꯣꯟꯊꯣꯛꯅꯔꯦꯕ ꯗ꯭ꯔꯒꯇꯣ ꯂꯣꯏꯔ ꯃꯇꯨꯡꯗ ꯃꯥꯅ ꯀꯦꯂꯤꯁꯦ ꯄꯨꯟꯕꯗꯣ ꯂꯧꯊꯣꯛꯑꯒ ꯀꯦꯂꯤꯗ ꯃꯥꯅ ꯁꯣꯁꯦ ꯄꯤꯔꯦꯕ ꯒꯥꯔꯤꯁꯦ ꯂꯧꯔꯣ ꯅꯪ ꯑꯃꯨꯛ ꯊꯧꯈ꯭ꯔꯣꯅ ꯅꯪ ꯅꯣꯏ ꯅꯁꯥꯅ ꯊꯧꯖꯈ꯭ꯔꯣꯅ ꯑꯗꯨꯒ ꯀꯦꯂꯤꯗ ꯃꯥꯅ ꯍꯥꯏꯁꯦ ꯒꯥꯔꯤꯁꯦ ꯊꯧꯖꯈ꯭ꯔꯣ ꯑꯩꯗꯤ ꯍꯧꯖꯤꯛ ꯁꯦꯛꯁ ꯇꯧꯕ ꯆꯠꯇꯣꯏꯅꯤ ꯅꯨꯄꯤ ꯑꯇꯣꯞꯄꯒ ꯅꯪꯉꯣꯟꯗ ꯆꯤꯠ ꯇꯧꯗꯣꯏꯅꯤ ꯑꯗꯨꯅ ꯒꯥꯔꯤꯁꯦ ꯄꯨꯔ ꯅꯪ ꯆꯠꯂꯣꯅ ꯀꯦꯂꯤꯁꯤꯗ ꯃꯥꯅ ꯍꯥꯏꯔꯦꯕ ꯑꯗꯨꯒ ꯅꯨꯄꯤ ꯑꯇꯣꯞꯄꯒ ꯁꯦꯛꯁ ꯇꯧꯕ ꯃꯥꯁꯦ ꯆꯠꯈ꯭ꯔꯦꯕ ꯀꯦꯂꯤꯁꯤꯅ ꯃꯉꯣꯟꯗ ꯆꯤꯠ ꯇꯧꯋꯤ ꯑꯗꯒꯤ ꯇꯧꯗꯣꯔꯦ ꯁꯤꯒꯤ ꯄꯥꯈꯠꯄꯁꯦ ꯑꯝꯇ ꯌꯥꯎꯗꯕꯤꯗ ꯃꯉꯣꯟꯗ ꯑꯣꯠꯄꯤ ꯅꯩꯕꯤꯕꯗꯨꯒꯤ ꯑꯅꯥꯕ ꯆꯩꯅꯥꯈꯣꯜꯗꯨꯅ ꯃꯥꯁꯦ ꯗꯥꯏꯔꯦꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯑꯣꯏꯅ ꯆꯠꯂꯦꯕ ꯃꯥꯁꯦ ꯗꯥꯏꯔꯦꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯂꯒ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯁꯣꯛꯏꯕ ꯑꯗꯒꯤ ꯇꯠꯂꯤꯕ ꯏ ꯇꯥꯔꯤꯕ ꯃꯌꯥꯝꯁꯦ ꯃꯥꯅ ꯄꯨꯂꯤꯁꯇ ꯎꯠꯂꯦ ꯃꯥꯁꯦ ꯍꯣꯁꯄꯤꯇꯥꯜꯁꯤꯁꯨ ꯑꯃꯨꯛ ꯆꯦꯛꯑꯞꯀꯤ ꯆꯠꯂꯦ ꯑꯗꯨꯒ ꯄꯨꯂꯤꯁꯁꯤꯅ ꯋꯦꯠꯁꯦ ꯑꯦꯔꯦꯁ ꯇꯧꯔꯦꯕ ꯑꯦꯔꯦꯁ ꯇꯧꯕ ꯃꯇꯝꯁꯤꯗ ꯋꯦꯠꯁꯤꯅ ꯁꯦꯝ ꯑꯦꯛꯁꯀ꯭ꯌꯨꯁꯁꯦ ꯄꯤꯌꯦꯕ ꯃꯃꯥꯡꯗ ꯄꯤꯈꯤꯕ ꯑꯗꯨꯃꯥꯏꯅ ꯀꯦꯂꯤꯁꯤꯅ ꯔꯐ ꯁꯦꯛꯁ ꯄꯥꯝꯕꯒꯤꯅꯤ ꯃꯥꯅ ꯔꯐ ꯑꯣꯏꯕ ꯄꯥꯝꯕꯒꯤꯅꯤ ꯑꯗꯨꯒꯤ ꯃꯥꯒꯤ ꯄꯦꯜꯍꯟꯕꯒꯤꯗꯃꯛꯇ ꯃꯉꯣꯟꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯣꯛꯄꯅꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯄꯦꯜꯍꯟꯕ ꯂꯣꯏꯔꯒ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯇꯧꯔꯤꯅꯦ ꯅꯨꯄꯤꯁꯤꯅ ꯃꯥꯅ ꯁꯤꯒꯤ ꯑꯦꯛꯁꯀ꯭ꯌꯨꯁꯁꯦ ꯍꯥꯏꯔꯦꯕ ꯄꯨꯂꯤꯁꯁꯤꯗ ꯁꯨꯃꯥꯏꯅ ꯍꯥꯏꯕꯗꯒꯤ ꯄꯨꯂꯤꯁꯁꯤꯁꯨ ꯑꯦꯛꯁꯟ ꯑꯝꯇ ꯂꯧꯈꯠꯂꯛꯈꯤꯗ꯭ꯔꯦꯕ ꯃꯃꯥꯡꯃꯛꯇꯗꯤ ꯏꯚꯤꯗꯦꯟꯁ ꯂꯩꯔꯝꯅꯤꯀꯣ ꯏ ꯅꯥꯏ ꯇꯥꯕ ꯐꯨꯕꯤ ꯆꯩꯕꯤꯕꯒꯤ ꯑꯗꯨꯏꯁꯨ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯊꯥꯖꯕꯅ ꯅꯨꯄꯥꯗꯨꯒꯤ ꯕꯦꯁꯤꯁꯇꯀꯣ ꯑꯦꯛꯁꯟ ꯑꯝꯇ ꯂꯧꯈꯠꯄꯤꯗ꯭ꯔꯦꯕ ꯁꯣ ꯁꯤꯒꯤ ꯃꯇꯨꯡꯗ ꯀꯦꯂꯤꯒ ꯋꯦꯠꯀꯁꯦ ꯇꯣꯛꯅꯔ ꯃꯇꯨꯡꯗ ꯋꯦꯠꯇꯤ ꯀꯔꯤꯝ ꯈꯟꯗꯦ ꯃꯥꯗꯤ ꯑꯇꯣꯞꯄ ꯑꯃ ꯐꯠ ꯂꯥꯎꯅ ꯑꯃꯨꯛ ꯀꯣꯏꯔꯦꯕ ꯑꯗꯣ ꯍꯟꯗꯛ ꯀꯣꯏꯔꯤꯕ ꯅꯨꯄꯤꯁꯦ ꯁꯤꯁꯨ ꯃꯥꯅ ꯑꯃꯨꯛ ꯐꯨꯕꯤ ꯆꯩꯕꯤꯕ ꯑꯣꯠꯄꯤ ꯅꯩꯕꯤꯕꯁꯦ ꯇꯧꯋꯦꯕ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯦꯄ꯭ꯔꯤꯜ 2019ꯁꯦ ꯌꯧꯁꯟꯈ꯭ꯔꯦ ꯑꯦꯄ꯭ꯔꯤꯜ 2019 ꯌꯧꯔꯛꯄ ꯃꯇꯝꯗ ꯋꯦꯠꯁꯦ ꯃꯤꯂꯥ ꯀꯧꯕ ꯅꯨꯄꯤ ꯑꯃ ꯈꯪꯅꯔꯦꯕ ꯁꯤꯒꯤ ꯃꯤꯂꯥ ꯀꯧꯕ ꯅꯨꯄꯤꯁꯦ ꯉꯁꯤꯒꯤ ꯀꯦꯁꯁꯤꯗ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯒ ꯃꯤꯂꯥꯒ ꯋꯦꯠꯀꯁꯦ ꯍꯦꯛ ꯀꯣꯏꯅꯔꯛꯄ ꯃꯇꯝꯗ ꯃꯣꯏ ꯑꯅꯤꯁꯦ ꯂꯩꯃꯤꯟꯅꯕ ꯍꯧꯔꯛꯑꯦ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯁꯤꯗ ꯋꯦꯠꯁꯤꯅ ꯃꯤꯂꯥꯁꯦ ꯇꯣꯏꯅ ꯅꯨꯡꯇꯤꯒꯤ ꯐꯨꯕꯁꯤꯁꯨ ꯍꯧꯔꯛꯑꯦꯕ ꯑꯗꯨꯒ ꯃꯤꯂꯥꯁꯦ ꯃꯥ ꯀꯣꯏꯅꯕ ꯃꯇꯝꯗ ꯐꯨꯕꯤꯕꯒꯤꯀꯣ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯇꯧꯕꯁꯦ ꯑꯗꯨꯝ ꯇꯣꯏꯅ ꯇꯧꯔꯝꯃꯦ ꯍꯥꯏ ꯑꯗꯣ ꯇꯣꯏꯅ ꯔꯤꯄꯣꯔꯠ ꯇꯧꯔꯝꯕꯁꯦ ꯄꯨꯂꯤꯁꯅ ꯑꯗꯨꯝ ꯑꯦꯛꯁꯟ ꯑꯝꯇ ꯄꯥꯡꯊꯣꯛꯇꯕꯤꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈꯤꯕ ꯑꯗꯨꯒ ꯐꯨꯅꯔꯕ ꯃꯇꯨꯡꯗ ꯇꯣꯛꯅꯔꯕ ꯃꯇꯨꯡꯗ ꯐꯠ ꯂꯥꯎꯅ ꯑꯗꯨꯝ ꯍꯟꯖꯟꯅꯔꯒ ꯑꯃꯨꯛ ꯂꯩꯃꯤꯟꯅꯕ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔ ꯂꯩꯔꯝꯃꯦꯕ ꯑꯗꯣ 2 monthsꯀꯤ ꯃꯇꯨꯡꯗ ꯃꯤꯂꯥꯒꯤ ꯐꯣꯟꯗ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯑꯦ ꯍꯥꯏ ꯁꯤꯒꯤ ꯃꯦꯁꯦꯖꯁꯦ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯋꯦꯠꯁꯤꯅ ꯄꯥꯝꯗꯕ ꯃꯤ ꯑꯃꯗꯒꯤ ꯂꯥꯛꯑꯦ ꯍꯥꯏ ꯑꯗꯨꯒ ꯂꯥꯛꯄꯗꯒꯤ ꯃꯤꯂꯥꯁꯦ ꯌꯥꯝꯅ ꯈꯟꯅꯩ ꯍꯥꯏ ꯑꯗꯨꯏ ꯅꯨꯃꯤꯠꯇ ꯈꯟꯅꯕꯗꯨꯗꯒꯤ ꯋꯦꯠꯁꯤꯅ ꯃꯤꯂꯥꯁꯦ ꯍꯥꯠꯂꯒꯦ ꯃꯇꯥꯒꯨꯝ ꯃꯈꯧꯔꯤꯁꯦ ꯃꯦꯠꯄ ꯍꯧꯔꯒ ꯃꯤꯂꯥꯁꯦ ꯋꯥꯟꯊꯍꯟꯈꯤ ꯍꯥꯏꯕꯀꯣ ꯁꯣ ꯑꯗꯨꯏ ꯃꯇꯨꯡꯗꯒꯤꯁꯨ ꯑꯃꯨꯛ ꯈꯟꯅꯔꯦ ꯑꯃꯨꯛ ꯍꯟꯖꯟꯅꯔꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯒ ꯇꯣꯏꯅ ꯑꯗꯨꯝ ꯂꯥꯛꯑꯦꯕ ꯃꯣꯏ ꯑꯅꯤꯁꯦ ꯁꯤꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃ ꯃꯣꯏ ꯑꯅꯤꯁꯦ ꯊꯕꯛ ꯑꯃ ꯆꯠꯄꯁꯤꯗ ꯀꯥꯔꯗ ꯇꯣꯡꯉ ꯂꯩꯔꯤꯉꯩꯁꯤꯗ ꯁꯤꯒꯤ ꯃꯦꯁꯦꯖꯁꯦ ꯑꯃꯨꯛ ꯂꯥꯛꯑꯦꯕ ꯁꯤꯒꯤ ꯃꯦꯁꯦꯖꯁꯦ ꯂꯥꯛꯄꯁꯤꯗ ꯃꯣꯏ ꯃꯤꯂꯥꯒ ꯋꯦꯠꯀꯁꯦ ꯈꯟꯅꯕ ꯍꯧꯔꯦꯕ ꯈꯟꯅꯕꯁꯦ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯒꯥꯔꯤꯁꯦ ꯃꯤꯂꯥꯅ ꯊꯧꯕ ꯑꯗꯣ ꯃꯤꯂꯥꯁꯤꯗ ꯃꯦꯁꯦꯖ ꯂꯥꯛꯑꯦ ꯍꯥꯏꯕꯒꯤ ꯃꯣꯏ ꯑꯅꯤꯁꯦ ꯈꯟꯅꯔꯒ ꯋꯦꯠꯁꯤꯅ ꯃꯤꯂꯥꯒꯤ ꯃꯊꯛꯇ ꯆꯣꯡꯈꯠꯂꯒ ꯒꯥꯔꯤ ꯊꯧꯔꯤꯗꯨꯒꯤ ꯃꯊꯛꯇ ꯆꯣꯡꯈꯠꯂꯒ ꯃꯥꯅ ꯃꯤꯂꯥꯒꯤ ꯃꯃꯥꯏꯗ ꯀꯤꯟꯅ ꯊꯤꯟꯕ ꯍꯧꯔꯛꯈꯤꯕ
ꯑꯗꯒꯤ ꯃꯤꯂꯥꯁꯤꯅ ꯀꯤꯖꯃꯟꯗꯅ ꯃꯥꯁꯦ ꯒꯥꯔꯤꯗꯣ ꯍꯥꯡꯗꯣꯛꯑꯒ ꯈꯥꯝꯃꯒ ꯒꯥꯔꯤꯁꯦ ꯍꯥꯡꯗꯣꯛꯑꯒ ꯃꯥꯁꯦ ꯆꯦꯟꯕ ꯍꯧꯋꯦꯕꯀꯣ ꯑꯗꯣ ꯆꯦꯟꯒꯦ ꯇꯧꯕꯁꯤꯗ ꯋꯦꯠꯁꯤꯅ ꯃꯥꯒꯤ ꯁ꯭ꯀꯔꯠꯁꯦ ꯐꯥꯔ ꯊꯝꯃꯦꯕ ꯐꯥꯔ ꯊꯝꯕꯁꯤꯗ ꯀꯩꯗꯧꯒꯦꯗ ꯀꯟꯅ ꯆꯤꯡꯅꯕꯁꯤꯗ ꯁ꯭ꯀꯔꯠꯁꯦ ꯁꯦꯒꯥꯏꯈ꯭ꯔꯦꯕ ꯑꯗꯨꯒ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯃꯤꯂꯥꯁꯦ ꯑꯟꯗꯔꯋꯦꯁꯨ ꯁꯦꯠꯇꯦ ꯍꯥꯏ ꯑꯗꯨꯅ ꯃꯥꯁꯦ ꯖꯁ ꯃꯥꯒꯤ ꯇꯤ ꯁꯔꯠꯇꯨꯅꯀꯣ ꯃꯥꯒꯤ ꯇꯣꯞꯇꯨꯅ ꯈꯨꯝꯃꯒ ꯃꯥꯁꯦ ꯆꯦꯜꯂꯦꯕ ꯑꯗꯨꯒ ꯆꯦꯜꯂꯒ ꯀꯥꯏꯗꯅꯣꯃ ꯀꯅꯥꯒꯤꯅꯣꯝꯒꯤ ꯒꯥꯔꯤꯗ ꯇꯣꯡꯈꯠꯂꯒ ꯆꯦꯟꯒꯦ ꯇꯧꯕꯗꯨꯁꯨ ꯂꯥꯏꯕꯛ ꯊꯤꯕꯅ ꯒꯥꯔꯤꯁꯦ ꯀꯅꯥꯝ ꯂꯥꯛꯑꯝꯗꯕ ꯃꯇꯝꯗꯨꯗꯀꯣ ꯑꯗꯨꯅ ꯋꯦꯠꯁꯤꯅ ꯇꯥꯟꯅꯔꯒ ꯑꯃꯨꯛ ꯐꯥꯔꯒ ꯄꯨꯔꯛꯑꯦ ꯐꯥꯔ ꯄꯨꯔꯒ ꯃꯥꯁꯦ ꯃꯤꯂꯥꯗ ꯃꯈꯧꯔꯤ ꯃꯦꯠꯄꯁꯦ ꯍꯧꯔꯛꯑꯦꯕ ꯃꯤꯂꯥꯁꯦ ꯃꯈꯧꯔꯤ ꯃꯦꯠꯄ ꯍꯧꯔꯒ ꯃꯥꯁꯦ ꯃꯁꯥꯁꯦ ꯈꯔ ꯄꯪꯊꯔꯛꯑꯦ ꯍꯥꯏꯕ ꯃꯇꯝꯗꯨꯗꯀꯣ ꯃꯥꯅ ꯏꯂꯦꯛꯇ꯭ꯔꯤꯛ ꯋꯥꯌꯔꯁꯤꯅ ꯄꯨꯜꯂꯒ ꯀꯥꯔꯒꯤ ꯕꯦꯛ ꯁꯥꯏꯗꯇꯣ ꯑꯗꯨꯗ ꯃꯤꯂꯥꯁꯦ ꯍꯥꯞꯄꯦꯕ ꯑꯗꯨꯒ ꯃꯈꯣꯡ ꯃꯈꯨꯠꯁꯦ ꯍꯧꯖꯤꯛꯀꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯋꯥꯌꯔꯗꯨꯅ ꯄꯨꯜꯂ ꯊꯝꯃꯦꯕ ꯃꯤꯂꯥꯁꯦ ꯋꯦꯠꯁꯤꯅ ꯀꯥꯔꯒꯤ ꯕꯦꯛ ꯁꯥꯏꯗꯇꯨꯗ ꯍꯥꯞꯄꯒ ꯃꯈꯣꯡ ꯃꯈꯨꯠ ꯃꯆꯤꯟꯒꯩꯁꯦ ꯂꯣꯏ ꯄꯨꯟꯁꯜꯂꯒ ꯑꯩꯈꯣꯏꯒꯤ ꯕꯣꯠ ꯂꯩꯕ ꯖꯒꯥ ꯑꯃꯁꯤꯗ ꯃꯤꯂꯥꯁꯦ ꯄꯨꯔ ꯂꯥꯛꯑꯦꯕ ꯋꯦꯠꯁꯤꯅ ꯄꯨꯔ ꯂꯥꯛꯑꯒ ꯕꯣꯠ ꯑꯃꯗ ꯍꯥꯞꯆꯜꯂꯒ ꯃꯤꯂꯥꯁꯦ ꯃꯥꯅ ꯁꯦꯛꯁꯨꯋꯦꯜ ꯑꯁꯣꯜ ꯇꯧꯕ ꯍꯧꯔꯦꯕ ꯁꯦꯛꯁꯨꯋꯦꯜ ꯑꯁꯣꯜ ꯇꯧꯔꯤꯁꯦ ꯃꯥꯅ ꯄꯥꯔꯥ ꯑꯃ ꯇꯝꯕꯤꯔꯤꯅꯦꯅ ꯃꯤꯂꯥꯁꯤꯗ ꯍꯥꯏꯔꯒ ꯃꯥꯅ ꯁꯦꯛꯁꯨꯋꯦꯜ ꯑꯁꯣꯜ ꯇꯧꯕꯤꯔꯦꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯐꯠꯇꯕ ꯇꯝꯊꯤꯕ ꯊꯧꯗꯣꯛꯁꯦ ꯊꯣꯛꯑꯐꯥꯎꯗ ꯃꯤꯂꯥꯁꯤना ꯋꯦꯠꯁꯦ ꯉꯥꯛꯄꯤꯔꯒꯀꯣ ꯃꯣꯏ ꯑꯅꯤꯁꯦ ꯑꯃꯨꯛ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯔꯝꯃꯦꯕ ꯃꯣꯏ ꯑꯅꯤꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯔꯛꯑꯦ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯔꯛꯄꯗ ꯅꯣꯡꯃꯁꯨ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯊꯣꯛꯑꯦꯕ ꯀꯥꯔ ꯃꯅꯨꯡꯗ ꯈꯠꯅꯕꯁꯦ ꯀꯥꯔ ꯃꯅꯨꯡꯁꯤदा ꯃꯣꯏ ꯑꯅꯤꯁꯦ ꯐꯨꯅꯔꯛꯄꯗꯩ ꯃꯤꯂꯥꯁꯦ ꯆꯣꯡꯊꯔꯒ ꯃꯤꯂꯥꯁꯦ ꯐꯨꯕ ꯍꯧꯔꯛꯄꯗꯩ ꯃꯤꯂꯥꯁꯤꯅ ꯁꯣꯏꯗ꯭ꯔꯦ ꯉꯁꯤ ꯅꯨꯃꯤꯠꯁꯤꯗꯤꯅ ꯍꯥꯏꯔꯒ ꯄꯥꯈꯠꯂꯒ ꯃꯥꯁꯦ ꯆꯣꯡꯊꯔꯒ ꯗꯥꯏꯔꯦꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯂꯝꯃꯦꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯂꯒ ꯃꯤꯂꯥꯒꯤ ꯗꯥꯛꯐꯝ ꯂꯩꯕ ꯑꯗꯒꯤ ꯋꯦꯠꯅ ꯐꯨꯕ ꯃꯌꯥꯝꯗꯣ ꯎꯕꯒꯤ ꯃꯇꯝꯗ ꯄꯨꯂꯤꯁꯅ ꯋꯦꯠꯁꯦ ꯑꯦꯔꯦꯁ ꯇꯧꯔꯦ ꯑꯦꯔꯦꯁ ꯇꯧꯔꯒ ꯃꯥꯁꯦ ꯃꯥꯒꯤ ꯍꯤꯌꯔꯤꯡꯗꯣ ꯉꯥꯏꯕꯒꯤ ꯖꯦꯜꯗ ꯊꯝꯃꯦꯕ ꯊꯝꯕ ꯃꯇꯝꯁꯤꯗ ꯃꯥꯅ ꯅꯨꯡꯇꯤꯒꯤ ꯃꯤꯂꯥꯁꯦ ꯀꯣꯜ ꯇꯧꯋꯦꯕꯀꯣ ꯃꯤꯂꯥꯁꯦ ꯀꯣꯜ ꯇꯧꯔꯒ ꯉꯥꯛꯄꯤꯌꯨ 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 ꯉꯥꯛꯄꯤꯌꯨꯅꯀꯣ ꯑꯕꯥꯎꯠ 3 months ꯊꯝꯕꯁꯤda ꯃꯥꯁꯦ ꯑꯗꯨꯝ ꯐꯣꯟ ꯇꯧꯔꯒ ꯃꯤꯂꯥꯁꯤꯗ ꯃꯥꯅ ꯐꯣꯔꯒꯤꯞꯅꯦꯁ ꯅꯤꯔꯦ ꯑꯗꯨꯒ ꯂꯥꯁꯇꯗꯤ ꯃꯦꯅꯤꯄꯨꯂꯦꯠ ꯑꯣꯏꯔꯒ ꯃꯤꯂꯥꯁꯦ ꯃꯥꯒꯤ ꯀꯦꯁꯇꯣ ꯗ꯭ꯔꯣꯞ ꯇꯧꯔꯦꯕ ꯑꯗꯨꯅ ꯋꯦꯠꯁꯦ ꯑꯃꯨꯛ ꯃꯄꯥꯟꯗꯒꯤ ꯊꯣꯔꯛꯑꯦ ꯑꯗꯨꯒ ꯃꯣꯏ ꯑꯅꯤꯁꯦ ꯑꯃꯨꯛ ꯍꯟꯖꯟꯅꯔꯝꯃꯦꯕ 6 October 2019 ꯋꯦꯠꯅꯦ ꯃꯤꯂꯥꯅꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃ ꯃꯤꯂꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃ ꯃꯣꯏ ꯑꯍꯨꯝꯁꯦ ꯕꯥꯔꯗ ꯆꯠꯂꯝꯃꯦꯕ ꯆꯠꯂꯒ ꯕꯥꯔꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯃꯣꯏꯁꯦ ꯗ꯭ꯔꯤꯡꯛ ꯇꯧꯗꯅ ꯑꯦꯟꯖꯣꯏ ꯇꯧꯗꯅ ꯂꯩꯔꯦ ꯑꯗꯨꯒ ꯃꯤꯂꯥꯅ ꯃꯥꯒꯤ ꯀꯥꯔ ꯀꯤꯁꯦ ꯋꯦꯠꯇ ꯄꯥꯏꯍꯟꯕ ꯋꯦꯠꯅ ꯃꯥꯏ ꯄꯣꯀꯦꯠꯇ ꯍꯥꯞꯈ꯭ꯔꯦ ꯑꯗꯨꯒ ꯃꯣꯏꯁꯦ ꯉꯥꯏꯍꯥꯛ ꯑꯗꯨꯃꯥꯏꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯤꯂꯥꯒ ꯃꯥꯏ ꯃꯃꯥꯟꯅꯕꯤꯒꯗꯨꯅ ꯕꯥꯔꯗꯨꯗꯒꯤ ꯆꯠꯂꯁꯦ ꯍꯧꯖꯤꯛꯇꯤ ꯊꯦꯡꯉꯦꯅ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯋꯦꯠꯁꯤꯗꯤ ꯌꯥꯗ꯭ꯔꯦꯕ ꯋꯦꯠꯁꯤꯅ ꯂꯩꯊꯈꯤꯁꯦ ꯑꯗꯨꯒ ꯋꯦꯠꯁꯤꯅ ꯁꯤꯒꯤ ꯕꯥꯔꯁꯤꯗ ꯅꯍꯥꯟꯒꯩ ꯁꯨꯛꯈꯪ ꯈꯪꯅꯗꯕ ꯅꯨꯄꯥ ꯑꯃꯁꯦ ꯀꯟꯚꯔꯖꯦꯁꯟ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯒ ꯌꯥꯝ ꯕꯦꯁ ꯐ꯭ꯔꯦꯟꯒꯤ ꯇꯥꯏꯞꯇꯒ ꯂꯣꯏꯅꯕ ꯍꯧꯔꯛꯑꯦꯕ ꯖꯦꯁꯟ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯁꯤꯒꯤ ꯖꯦꯁꯟ ꯀꯧꯕ ꯅꯨꯄꯥꯁꯤꯒꯤ ꯃꯌꯨꯝꯗ ꯑꯣꯏꯅ ꯆꯠꯂꯁꯦ ꯁꯤꯒꯤ ꯕꯥꯔꯁꯤꯗꯒꯤ ꯊꯣꯛꯑꯒꯅ ꯃꯤꯂꯥꯒ ꯃꯥꯏ ꯃꯃꯥꯟꯅꯕꯤꯒꯁꯤꯗ ꯍꯥꯏꯔꯦꯕ ꯑꯗ ꯃꯤꯂꯥꯁꯤꯅ ꯑꯁ ꯌꯥꯝ ꯋꯥꯔꯦ ꯑꯗꯨꯒ ꯃꯁꯛ ꯈꯪꯗꯕ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯄꯁꯨ ꯇꯜꯂꯤ ꯍꯌꯦꯡ ꯊꯕꯛꯁꯨ ꯆꯠꯇꯣꯏꯅꯦ ꯍꯥꯏꯔꯒ ꯋꯦꯠꯁꯤꯗ ꯍꯥꯏꯌꯦꯕ ꯑꯗꯣ ꯋꯦꯠꯁꯤ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯦꯕ ꯁꯤꯒꯤ ꯅꯨꯄꯥ ꯑꯅꯧꯕ ꯃꯣꯏꯅ ꯊꯦꯡꯅꯔꯤꯁꯤꯒꯤ ꯃꯌꯨꯝꯗ ꯆꯠꯇꯣꯏꯅꯦꯅ ꯈꯟꯅꯔꯦꯕ ꯑꯗꯒꯤ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯂꯩꯍꯧꯔꯣ ꯑꯩꯒꯤ ꯀꯥꯔ ꯀꯤꯗꯣ ꯄꯤꯔꯛꯑꯣꯅ ꯃꯤꯂꯥꯁꯤꯅ ꯍꯥꯏꯕ ꯑꯗꯨꯗꯁꯨ ꯀꯥꯔ ꯀꯤꯗꯣ ꯄꯤꯌꯨ ꯌꯥꯗ꯭ꯔꯦꯕ ꯑꯗꯨꯗꯤ ꯐꯔꯦ ꯍꯥꯏꯔꯒ ꯃꯤꯂꯥꯒ ꯃꯥꯏ ꯃꯃꯥꯟꯅꯕꯤꯒꯁꯦ ꯀꯩꯗꯧꯕ ꯇꯦꯛꯁꯤꯗ ꯇꯣꯡꯉꯒꯁꯦ ꯃꯌꯨꯝ ꯍꯟꯈ꯭ꯔꯦꯕ ꯇꯦꯛꯁꯤꯗ ꯇꯣꯡꯉꯒ ꯑꯗꯨꯒ ꯀꯥꯔ ꯀꯤꯗꯨꯒ ꯀꯥꯔꯗꯨꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯋꯦꯠꯁꯤꯒ ꯃꯃꯥꯟꯅꯕ ꯖꯦꯁꯟꯗꯣ ꯕꯥꯔꯗꯨꯗ ꯃꯣꯏꯁꯦ ꯂꯩꯍꯧꯔꯦꯕ ꯉꯥꯏꯍꯥꯛꯇꯪ ꯗ꯭ꯔꯤꯡꯛꯁ ꯇꯧꯔ ꯃꯇꯨꯡꯗ ꯋꯦꯠꯁꯤꯅ ꯅꯨꯄꯤ ꯑꯃ ꯎꯏꯌꯦꯕ ꯅꯨꯄꯤꯁꯦ ꯑꯍꯥꯟꯕ ꯎꯕꯗ ꯃꯥꯅ ꯄꯥꯝꯃꯦꯕ ꯃꯥꯁꯦ ꯃꯥꯏ ꯒꯔꯜꯐ꯭ꯔꯦꯟ ꯑꯃꯁꯨ ꯂꯩꯔꯤꯅꯤ ꯑꯗꯣ ꯂꯩꯔꯕ ꯃꯇꯝꯗ ꯃꯥꯁꯦ ꯃꯥꯏ ꯒꯔꯜꯐ꯭ꯔꯦꯟꯗ ꯃꯥꯁꯦ ꯆꯤꯠ ꯇꯧꯒꯦ ꯑꯃꯨꯛ ꯈꯜꯂꯦꯕ ꯑꯗꯨꯒ ꯁꯤꯒꯤ ꯅꯨꯄꯤ ꯃꯥꯅ ꯎꯕꯁꯦ ꯀ꯭ꯔꯤꯁꯇꯤꯟ ꯃꯦꯜꯇꯟ ꯑꯗꯨꯒ ꯀ꯭ꯔꯤꯁꯇꯤꯟꯁꯦ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗ ꯃꯥꯏ ꯃꯃꯥꯟꯅꯕꯤ ꯁ꯭ꯇꯦꯐꯅꯤꯁꯤꯒ ꯕꯥꯔꯗꯨꯗ ꯂꯥꯛꯄꯅꯦꯕ ꯑꯦꯟꯖꯣꯏ ꯇꯧꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯋꯦꯠꯁꯤꯅ ꯀ꯭ꯔꯤꯁꯇꯤꯟꯒꯤ ꯃꯅꯥꯛꯇ ꯆꯪꯉꯒ ꯃꯥꯏ ꯃꯃꯤꯡꯁꯦ ꯖꯨꯅꯤꯌꯔ ꯀꯧꯋꯦ ꯍꯥꯏꯔꯒ ꯏꯟꯇ꯭ꯔꯣ ꯇꯧꯁꯜꯂꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯣꯏ ꯃꯔꯤꯁꯦ ꯄꯥꯔꯇꯤ ꯇꯧꯕ ꯍꯧꯔꯛꯑꯦ ꯗ꯭ꯔꯤꯡꯛꯁ ꯊꯛꯑꯒꯀꯣ ꯍꯧꯖꯤꯛꯀꯤ ꯃꯔꯤꯁꯦ ꯀꯅꯥꯅꯣ ꯍꯥꯏꯔꯗꯤ ꯋꯦꯠꯅꯦ ꯖꯦꯁꯟꯅꯦ ꯀ꯭ꯔꯤꯁꯇꯤꯟꯅꯦ ꯑꯗꯨ ꯃꯣꯏ ꯃꯃꯥꯟꯅꯕꯤ ꯁ꯭ꯇꯦꯐꯅꯤꯁꯦ ꯃꯣꯏ ꯃꯔꯤꯁꯦ ꯉꯥꯏꯍꯥꯛꯇꯪ ꯑꯗꯨꯃꯥꯏꯅ ꯗ꯭ꯔꯤꯡꯛ ꯇꯧꯔꯒ ꯂꯩꯃꯤꯟꯅꯔꯕ ꯋꯥꯔꯤ ꯁꯥ ꯈꯣꯠꯇꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯣꯏ ꯃꯔꯤꯁꯦ ꯖꯦꯁꯟꯒꯤ ꯃꯌꯨꯝꯗ ꯆꯠꯂꯁꯦꯅ ꯌꯥꯅꯔꯦꯕ ꯃꯣꯏ ꯃꯔꯤꯁꯦ ꯑꯗꯒꯤ ꯖꯦꯁꯟꯒꯤ ꯃꯌꯨꯝ ꯆꯠꯄꯁꯤꯗ ꯋꯦꯠꯁꯤꯅ ꯀꯥꯔ ꯀꯤꯁꯦ ꯖꯦꯁꯟꯗ ꯄꯤꯔꯒ ꯀꯥꯔꯁꯦ ꯊꯧꯍꯜꯂꯦ ꯑꯗꯨꯒ ꯖꯦꯁꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯑꯦꯕ ꯖꯦꯁꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯑꯒ ꯃꯣꯏꯁꯦ ꯉꯥꯏꯍꯥꯛꯇꯪ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯗꯅ ꯈꯣꯠꯇꯅ ꯗ꯭ꯔꯤꯡꯛꯁ ꯊꯛꯇꯅ ꯒꯟꯖꯥ ꯊꯛꯇꯅ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯋꯦꯠꯀ ꯍꯧꯖꯤꯛꯀꯤ ꯈ꯭ꯔꯤꯁꯇꯤꯟꯒꯁꯦ ꯃꯣꯏꯅꯤꯁꯦ ꯀꯩꯅꯣ ꯇꯧꯋꯦꯅ ꯁꯦꯛꯁ ꯇꯧꯗꯣꯏꯅꯦꯅꯀꯣ ꯖꯦꯁꯟ ꯍꯣꯏꯒꯤ ꯔꯨꯝ ꯑꯃꯗ ꯆꯪꯈ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯔꯥꯎꯟ ꯑꯌꯨꯛꯀꯤ ꯄꯨꯡ 5 ꯇꯥꯔꯛꯄ ꯃꯇꯝꯁꯤꯗꯗꯤ ꯖꯦꯁꯟꯁꯤꯅ ꯃꯣꯏ ꯑꯍꯨꯝꯁꯦ ꯆꯠꯈ꯭ꯔꯣꯅ ꯍꯥꯏꯔꯛꯑꯦꯕ ꯃꯣꯏ ꯑꯍꯨꯝꯁꯦ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯛꯄꯗꯒꯤ ꯋꯦꯠꯁꯤꯅ ꯑꯗꯨꯗꯤ ꯈ꯭ꯔꯤꯁꯇꯤꯟꯒ ꯁ꯭ꯇꯦꯐꯅꯤꯒꯁꯦ ꯃꯥꯅ ꯊꯤꯜꯂꯝꯃꯒꯦꯅ ꯃꯥꯅ ꯍꯥꯏꯔꯦꯕ ꯀꯥꯔꯁꯤꯗ ꯀꯥꯈꯠꯄ ꯃꯇꯝꯗ ꯀꯥꯔꯁꯦ ꯃꯦꯅꯨꯋꯦꯜ ꯑꯣꯏꯕꯒꯤꯀꯣ ꯊꯧꯕ ꯍꯩꯇꯕꯗꯒꯤ ꯃꯣꯏꯁꯦ ꯎꯄꯥꯏ ꯂꯩꯔꯛꯇꯗꯅ ꯂꯥꯁꯇꯗꯤ ꯎꯕꯔ ꯀꯧꯔꯒ ꯎꯕꯔꯗ ꯆꯠꯂꯁꯦ ꯍꯥꯏꯔꯦ ꯑꯗꯨꯒ ꯎꯕꯔꯁꯤꯅ ꯍꯧꯖꯤꯛꯀꯤ ꯈ꯭ꯔꯤꯁꯇꯤꯟꯁꯦ ꯃꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯂꯁꯦꯅ ꯍꯥꯏꯔꯒ ꯃꯣꯏ ꯑꯍꯨꯝꯁꯦ ꯈ꯭ꯔꯤꯁꯇꯤꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯑꯝꯃꯦꯕ ꯈ꯭ꯔꯤꯁꯇꯤꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯑ ꯃꯇꯨꯡꯗ ꯁ꯭ꯇꯦꯐꯅꯤꯁꯨ ꯃꯥꯒꯤ ꯒꯥꯔꯤ ꯇꯧꯔꯒ ꯃꯥꯁꯦ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯣꯏ ꯑꯅꯤꯈꯛ ꯉꯥꯏꯍꯧꯔꯕ ꯀꯥꯟꯁꯤꯗ ꯈ꯭ꯔꯤꯁꯇꯤꯟꯁꯤꯅ ꯉꯥꯏꯍꯥꯛꯇꯪꯒ ꯇꯨꯝꯈꯤꯁꯦ ꯍꯥꯏꯔꯒ ꯃꯣꯏ ꯑꯅꯤꯁꯦ
ꯈ꯭ꯔꯤꯁꯇꯤꯟꯒꯤ ꯕꯦꯗꯔꯨꯝꯗ ꯆꯪꯉꯛꯑꯦ ꯇꯨꯝꯕ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯍꯤꯞꯄ ꯃꯇꯝꯁꯤꯗ ꯈ꯭ꯔꯤꯁꯇꯤꯟꯁꯤꯗꯤ ꯇꯨꯝꯈ꯭ꯔꯦꯕ ꯐꯠꯂꯥꯎꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯋꯦꯠꯁꯤꯗꯤ ꯃꯃꯤꯠꯁꯦ ꯄꯥꯡꯊꯣꯛꯑꯒ ꯈ꯭ꯔꯤꯁꯇꯤꯟꯁꯤꯅ ꯁꯣꯔ ꯍꯣꯟꯕ ꯃꯥꯒꯤ ꯆꯦꯁꯇꯒꯤ ꯁꯣꯔ ꯍꯣꯜꯂꯒ ꯆꯦꯁꯁꯦ ꯑꯃꯨꯛ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯣꯔ ꯍꯣꯟꯕꯒꯤ ꯑꯃꯨꯛ ꯍꯣꯡꯒꯠꯂꯛꯄ ꯍꯣꯡꯒꯠꯂꯛꯄ ꯑꯗꯨ ꯕꯥꯙꯕꯗꯣ ꯑꯗꯨꯝ ꯌꯦꯡꯉ ꯂꯩꯔꯦꯕ ꯑꯗꯨꯏ ꯃꯤꯀꯨꯞꯇꯨꯗ ꯃꯥꯅ ꯈ꯭ꯔꯤꯁꯇꯤꯟꯁꯦ ꯍꯥꯠꯅꯤꯡꯕ ꯐꯥꯎꯔꯛꯈꯤꯕ ꯍꯦꯛꯇ ꯈꯪꯍꯧꯗꯅꯀꯣ ꯍꯥꯠꯅꯤꯡꯕ ꯍꯧꯔꯛꯄꯗꯒꯤ ꯈ꯭ꯔꯤꯁꯇꯤꯟꯒꯤ ꯃꯊꯛꯁꯦ ꯃꯥꯅ ꯆꯣꯡꯈꯠꯂꯒ ꯈ꯭ꯔꯤꯁꯇꯤꯟꯁꯦ ꯃꯈꯧꯔꯤ ꯃꯦꯠꯄ ꯍꯧꯔꯛꯑꯦꯕ ꯑꯗꯨꯃꯥꯏꯅ ꯃꯈꯧꯔꯤ ꯃꯦꯠꯂ ꯃꯇꯨꯡꯗ ꯃꯥꯅ ꯈ꯭ꯔꯤꯁꯇꯤꯟꯁꯦ ꯍꯥꯠꯇꯣꯛꯈ꯭ꯔꯦꯕ ꯍꯥꯠꯇꯣꯛꯑꯕ ꯃꯇꯨꯡꯗ ꯃꯥꯁꯦ ꯈ꯭ꯔꯤꯁꯇꯤꯟꯒꯤ ꯃꯌꯨꯝꯗꯒꯤ ꯐꯠ ꯂꯥꯎꯅ ꯆꯠꯇꯦ ꯃꯥꯁꯦ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯁꯤꯔꯕ ꯍꯛꯆꯥꯡꯁꯦ ꯀꯗꯧꯔꯒ ꯀꯃꯥꯏꯅ ꯀꯥꯏꯗ ꯂꯪꯁꯦꯛꯅꯤ ꯈꯣꯠꯅꯤꯅ ꯃꯥꯁꯦ ꯉꯥꯏꯍꯥꯛꯇꯪ ꯈꯜꯂꯒ ꯂꯩꯔꯝꯃꯦ ꯑꯗꯨꯏ ꯃꯇꯨꯡꯗ ꯃꯥꯒꯤ ꯐꯣꯟꯁꯦ ꯆꯦꯛ ꯇꯧꯕ ꯃꯇꯝꯁꯤꯁꯨ ꯃꯥꯅ ꯃꯥꯏ ꯍꯧꯖꯤꯛꯀꯤ ꯉꯔꯥꯡꯒꯤ ꯕꯥꯔꯗ ꯊꯦꯡꯅꯕ ꯃꯃꯥꯟꯅꯕ ꯖꯦꯁꯟꯗꯣ ꯑꯗꯨꯏ ꯃꯌꯨꯝꯗ ꯊꯝꯃꯝꯃꯦꯅ ꯃꯥꯅ ꯈ꯭ꯔꯤꯁꯇꯤꯟꯒꯤ ꯐꯣꯟꯁꯦ ꯂꯧꯔꯦ ꯀꯃꯥꯏꯅ ꯍꯥꯡꯗꯣꯛꯅꯤ ꯁꯤꯗꯤ ꯇꯧꯔꯒ ꯐꯦꯁ ꯑꯥꯏ ꯗꯤ ꯌꯥꯎꯔꯝꯕꯩ ꯁꯤꯔꯕ ꯍꯛꯆꯥꯡꯗꯨꯒꯤ ꯃꯃꯥꯡꯗ ꯄꯨꯁꯜꯂꯒ ꯃꯥꯅ ꯐꯣꯟꯁꯦ ꯑꯟꯂꯣꯛ ꯇꯧꯋꯦꯕ ꯑꯟꯂꯣꯛ ꯇꯧ ꯂꯣꯏꯔꯒ ꯃꯥꯅ ꯈ꯭ꯔꯤꯁꯇꯤꯟꯒꯤ ꯕꯣꯗꯤꯁꯦ ꯑꯃꯨꯛ ꯗꯤꯁꯄꯣꯖ ꯇꯧꯔꯒꯦ ꯂꯪꯊꯣꯛꯑꯒꯦꯅ ꯈꯜꯂꯦ ꯂꯪꯊꯣꯛꯅꯕ ꯃꯥꯅ ꯆꯤꯡꯉ ꯄꯨꯔꯛꯄꯁꯤꯗ ꯌꯨꯝꯗꯨꯒꯤ ꯂꯝꯕꯤ ꯃꯌꯥ ꯌꯧꯔꯛꯄꯁꯤꯗ ꯍꯧꯖꯤꯛꯀꯤ ꯕꯣꯗꯤꯁꯦ ꯂꯨꯝꯃꯟꯗꯅꯀꯣ ꯃꯥꯁꯦ ꯑꯃꯨꯛ ꯊꯥꯗꯔꯒ ꯊꯝꯃꯝꯃꯒ ꯃꯥꯅ ꯈ꯭ꯔꯤꯁꯇꯤꯟꯒꯤ ꯀꯥꯔ ꯀꯤꯁꯦ ꯂꯧꯔꯒ ꯃꯥꯁꯦ ꯆꯦꯟꯈ꯭ꯔꯦꯕ ꯃꯐꯝꯗꯨꯗꯒꯤ ꯆꯦꯜꯂ ꯃꯇꯨꯡꯗ ꯃꯥꯁꯦ ꯃꯤꯂꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯦꯅ ꯈꯜꯂꯦ ꯄꯨꯡ 8 ꯇꯥꯔꯦ ꯃꯇꯝꯗꯣ ꯑꯗꯨꯒ ꯃꯤꯂꯥꯁꯦ ꯃꯥꯅ ꯀꯣꯜ ꯇꯧꯕ ꯍꯧꯔꯛꯑꯦꯕ ꯀꯣꯜ ꯇꯧꯕ ꯍꯧꯔꯤꯁꯤꯁꯨ ꯈ꯭ꯔꯤꯁꯇꯤꯟꯗꯣ ꯃꯥꯏ ꯐꯣꯟꯗꯩꯅꯦꯕ ꯇꯧꯔꯤꯁꯦ ꯐꯣꯟꯁꯦ ꯍꯟꯖꯟ ꯇꯧꯕ ꯃꯇꯝꯁꯤꯗ ꯃꯤꯂꯥꯁꯦ ꯐꯣꯟꯁꯦ ꯁꯨꯡꯄꯥꯏ ꯄꯥꯏꯔꯛꯇ꯭ꯔꯦꯕ ꯃꯤꯂꯥꯁꯦ ꯐꯣꯟ ꯁꯨꯡꯄꯥꯏ ꯄꯥꯏꯔꯛꯇ꯭ꯔꯦꯅ ꯋꯦꯠꯁꯦ ꯍꯦꯛꯇ ꯃꯩ ꯍꯧꯔ ꯁꯥꯎꯔꯝꯃꯦ ꯑꯗꯣ ꯄꯨꯡ 9 ꯁ꯭ꯋꯥꯏꯁꯤꯗ ꯃꯤꯂꯥꯁꯦ ꯃꯤꯀꯞ ꯊꯣꯛꯑꯒ ꯍꯧꯒꯠꯂꯛꯄ ꯃꯇꯝꯁꯤꯗ ꯃꯥꯏ ꯐꯣꯟꯁꯤꯗ ꯃꯤꯁꯀꯣꯜ ꯃꯌꯥꯝ ꯂꯩꯔꯝꯃꯦ ꯃꯤꯁꯀꯣꯜ ꯃꯌꯥꯝꯁꯦ ꯀꯅꯥꯅꯣ ꯑꯟꯅꯣꯟ ꯅꯝꯕꯔ ꯑꯃꯗꯩ ꯂꯩꯔꯝꯃꯤꯁꯦꯅ ꯃꯥꯅ ꯆꯦꯛ ꯇꯧꯔꯤꯉꯩꯁꯤꯗ ꯑꯃꯨꯛ ꯂꯥꯛꯑꯦꯕ ꯐꯣꯟꯁꯦ ꯃꯥꯅ ꯄꯥꯏꯈꯠꯄ ꯃꯇꯝꯁꯤꯗ ꯋꯦꯠꯁꯤꯅ ꯍꯥꯏꯔꯛꯑꯦꯕ ꯁꯥꯎꯔꯒ ꯀꯩꯒꯤ ꯐꯣꯟ ꯄꯥꯏꯗ꯭ꯔꯤꯅꯣ ꯈꯣꯠꯇ꯭ꯔꯤꯅꯣꯅ ꯀꯥꯏ ꯂꯩꯒꯦꯅ ꯑꯗ ꯃꯤꯂꯥꯁꯤꯅ ꯑꯩꯗꯤ ꯉꯔꯥꯡꯒꯤ ꯃꯃꯥꯟꯅꯕꯤ ꯃꯣꯏ ꯂꯥꯛꯑꯝꯕꯗꯣ ꯃꯤꯂꯥꯒꯤ ꯃꯃꯥꯟꯅꯕꯤꯗꯣ ꯑꯦꯂꯤ ꯀꯧꯋꯦꯕ ꯑꯦꯂꯤꯒꯤ ꯃꯌꯨꯝꯗ ꯂꯩꯔꯦ ꯑꯩ ꯑꯦꯂꯤꯒꯤꯗ ꯃꯅꯥꯛꯇ ꯂꯦꯛꯑꯦ ꯑꯗꯨꯒ ꯑꯩꯒꯤ ꯀꯥꯔꯗꯣ ꯀꯥꯏ ꯂꯩꯒꯦ ꯑꯩ ꯀꯥꯔꯗꯣ ꯄꯨꯔꯛꯑꯣ ꯑꯩ ꯊꯕꯛ ꯆꯠꯇꯣꯏꯅꯦꯅ ꯃꯥꯅ ꯁꯥꯎꯔꯝꯃꯦꯕ ꯃꯤꯂꯥꯁꯤꯅꯀꯣ ꯑꯗꯒꯤ ꯋꯦꯠꯁꯤꯅ ꯀꯌꯥꯝ ꯃꯆꯤꯟ ꯊꯤꯒꯦꯗ ꯑꯩ ꯅꯪ ꯀꯥꯔꯗꯣ ꯊꯧꯔꯒ ꯂꯥꯛꯏꯌꯦ ꯅꯪꯒꯤ ꯑꯣꯐꯤꯁ ꯃꯐꯝꯗ ꯑꯣꯏꯅ ꯊꯦꯡꯅꯔꯁꯦꯅ ꯍꯥꯏꯔꯝꯃꯦꯕ ꯍꯣꯏ ꯑꯗꯨꯗꯤ ꯑꯣꯐꯤꯁ ꯃꯐꯝꯗ ꯊꯦꯡꯅꯔꯁꯦꯅ ꯍꯥꯏꯔꯒ ꯃꯤꯂꯥꯁꯤꯁꯨ ꯂꯣꯏꯁꯤꯟꯕ ꯍꯧꯈ꯭ꯔꯦꯀꯣ ꯑꯣꯐꯤꯁꯀꯤ ꯃꯤꯂꯥꯁꯦ ꯁ꯭ꯄꯥꯒꯤ ꯗꯨꯀꯥꯟ ꯑꯃ ꯍꯥꯡꯉꯦ ꯍꯥꯏꯌꯦ ꯑꯗꯣ ꯁꯤꯒꯤ ꯁ꯭ꯄꯥꯒꯤ ꯗꯨꯀꯥꯟꯁꯤꯗ ꯑꯦꯂꯤꯒ ꯃꯥꯁꯦ ꯊꯕꯛ ꯇꯧꯃꯤꯟꯅꯩꯌꯦꯕ ꯑꯗꯨꯅ ꯑꯦꯂꯤꯒꯤ ꯀꯥꯔꯁꯤꯗ ꯃꯣꯏ ꯑꯅꯤꯁꯦ ꯂꯥꯛꯑꯦ ꯃꯣꯏ ꯑꯅꯤꯅ ꯍꯧꯖꯤꯛꯀꯤ ꯁ꯭ꯄꯥꯒꯤ ꯃꯐꯝꯁꯦ ꯌꯧꯔꯛꯄ ꯃꯇꯝꯗ ꯋꯦꯠꯁꯦ ꯉꯥꯏꯔ ꯂꯩꯔꯝꯃꯦꯕ ꯑꯗꯣ ꯉꯥꯏꯔ ꯂꯩꯔꯝꯕꯁꯤꯗ ꯋꯦꯠꯅ ꯇꯣꯡꯉꯝꯃꯤꯕ ꯀꯥꯔꯗꯨꯗꯤ ꯃꯤꯂꯥꯒꯤ ꯀꯥꯔꯗꯣ ꯅꯠꯇ꯭ꯔꯦꯕ ꯃꯥꯏ ꯀꯥꯔꯗꯣ ꯅꯠꯇꯦ ꯋꯦꯠꯅ ꯂꯩꯔꯤꯁꯦꯅ ꯎꯕꯗꯨꯗꯒꯤ ꯃꯤꯂꯥꯁꯤꯅ ꯑꯦꯂꯤꯒ ꯂꯥꯛꯃꯤꯟꯅꯕ ꯑꯦꯂꯤꯒꯤ ꯀꯥꯔꯁꯤꯗꯩ ꯊꯣꯔꯒ ꯑꯩ ꯀꯥꯔ ꯀꯥꯏ ꯂꯩꯒꯦ ꯑꯩ ꯀꯥꯔꯗꯣ ꯄꯤꯔꯛꯑꯣꯅ ꯃꯥꯅ ꯁꯥꯎꯔꯝꯃꯦꯕ ꯑꯗ ꯋꯦꯠꯁꯤꯅ ꯒꯥꯔꯤꯗ ꯍꯥꯟꯅ ꯑꯝꯇ ꯇꯣꯡꯈꯠꯂꯣ ꯋꯥꯔꯤ ꯁꯥꯟꯅꯁꯦꯅ ꯁꯥꯎꯒꯠꯂꯛꯄꯗꯒꯤ ꯃꯤꯂꯥꯁꯤꯅ ꯑꯩ ꯁꯨꯛꯇꯣꯡ ꯇꯣꯡꯉꯣ ꯑꯩ ꯀꯥꯔꯗꯣ ꯀꯥꯏ ꯂꯩꯒꯦ ꯄꯤꯔꯛꯑꯣ ꯑꯩ ꯀꯥꯔꯗꯣ ꯀꯥꯏꯅꯣꯅ ꯃꯥꯅ ꯇꯧꯕ ꯃꯇꯝꯁꯤꯗ ꯋꯦꯠꯁꯤꯅ ꯃꯥꯒꯤ ꯗꯥꯏꯔꯦꯛ ꯊꯣꯡ ꯍꯥꯡꯗꯣꯛꯄꯁꯨ ꯅꯠꯇꯕꯀꯣ ꯍꯧꯖꯤꯛꯀꯤ ꯋꯤꯟꯗꯣ ꯀꯥꯔꯒꯤ ꯃꯥꯒꯤ ꯂꯩꯔꯤꯕ ꯐꯝꯃꯤꯕ ꯃꯥꯅ ꯗ꯭ꯔꯥꯏꯚ ꯇꯧꯗꯣꯔꯤꯕ ꯁꯤꯠꯇꯣ ꯑꯗꯨꯒꯤꯗꯨꯗꯒꯤ ꯃꯤꯂꯥꯁꯦ ꯊꯣꯡꯅꯥꯎꯗꯒꯤ ꯑꯣꯏꯅ ꯆꯤꯡꯁꯤꯟꯒꯦ ꯇꯧꯋꯦꯕ ꯆꯤꯡꯁꯤꯟꯒꯦ ꯇꯧꯔꯛꯄꯁꯤꯗ ꯃꯤꯂꯥꯁꯨ ꯃꯨꯛꯑꯦ ꯆꯤꯡꯁꯤꯟꯍꯜꯂꯣꯏꯒꯦꯅ ꯃꯨꯛꯄ ꯃꯇꯝꯁꯤꯗ ꯃꯤꯂꯥꯒꯤ ꯗ꯭ꯔꯦꯁꯀꯁꯦ ꯁꯦꯒꯥꯏꯕ ꯍꯧꯔꯛꯑꯦꯕ ꯃꯤꯂꯥꯁꯦ ꯀꯥꯔꯒꯤ ꯊꯣꯡꯅꯥꯎꯗꯨꯗꯒꯤ ꯆꯤꯡꯁꯤꯟꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯗꯒꯤ ꯃꯨꯛꯑꯦ ꯍꯥꯏꯕꯗꯒꯤ ꯋꯦꯠꯁꯤꯅ ꯀꯥꯔꯗꯣ ꯍꯥꯡꯗꯣꯛꯑꯒ ꯊꯣꯔꯛꯑꯒ ꯃꯤꯂꯥꯒꯤ ꯃꯃꯥꯏ ꯇꯝꯅ ꯀꯤꯟꯁꯤꯅ ꯆꯣꯛ ꯊꯤꯟꯕ ꯍꯧꯔꯛꯈꯤꯕ ꯀꯤꯟꯅ ꯊꯤꯟꯕ ꯍꯧꯔꯛꯑꯦ ꯃꯁꯝ ꯐꯣꯏꯔꯒ ꯐꯨꯕ ꯍꯧꯔꯛꯑꯦ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯕ ꯍꯧꯔꯛꯈꯤꯕ ꯁꯤ ꯃꯌꯥꯝ ꯃꯥꯅ ꯇꯧꯔꯤꯁꯦ ꯃꯌꯥꯝ ꯃꯥꯡꯗ ꯄꯕ꯭ꯂꯤꯛ ꯄ꯭ꯂꯦꯁꯇꯅꯦꯕ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯃꯥꯟꯅꯕꯤ ꯑꯦꯃꯤ ꯀꯥꯔꯗ ꯇꯣꯡꯉ ꯂꯩꯍꯧꯕꯁꯦ ꯃꯥꯁꯦ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯒꯥꯔꯤꯗꯩ ꯊꯣꯔꯛꯑꯦꯕ ꯈꯥꯝꯃꯨꯒꯦꯅ ꯊꯣꯔꯛꯄ ꯃꯇꯝꯁꯦ ꯋꯦꯠꯅ ꯎꯕ ꯃꯇꯝꯗ ꯑꯦꯕꯤ ꯅꯪꯅ ꯀꯥꯔꯗꯨꯗꯒꯤ ꯍꯦꯛ ꯊꯣꯔꯛꯑꯗꯤ ꯅꯪ ꯑꯣꯏꯅ ꯁꯤꯅꯤꯅ ꯃꯥꯅ ꯀꯤꯍꯜꯂꯝꯃꯦꯕ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯇꯝꯊꯤꯅ ꯐꯨꯕ ꯉꯝꯕ ꯃꯤꯗꯨꯅ ꯃꯥ ꯑꯣꯏꯅ ꯍꯥꯠꯅꯦ ꯍꯥꯏꯔꯛꯄꯗ ꯀꯤꯗꯅ ꯑꯦꯃꯤꯁꯦ ꯒꯥꯔꯤꯗ ꯑꯃꯨꯛ ꯇꯣꯡꯈꯠꯂꯕ ꯃꯇꯨꯡꯗ ꯃꯥꯅ 911ꯗ ꯀꯣꯜ ꯇꯧꯔꯦꯕ ꯄꯨꯂꯤꯁꯁꯤꯗ ꯃꯥꯅ ꯀꯣꯜ ꯇꯧꯈ꯭ꯔꯦꯕ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯋꯦꯠꯁꯦ ꯔꯤꯌꯦꯂꯥꯏꯖꯦꯁꯟ ꯂꯥꯛꯄꯩ ꯇꯥꯏꯞ ꯇꯧꯔꯦꯕ ꯍꯥꯏꯗꯤ ꯃꯥꯅ ꯃꯤꯂꯥꯁꯦ ꯐꯨꯔꯤꯁꯦ ꯃꯤ ꯃꯌꯥꯝ ꯃꯥꯡꯗꯅꯦ ꯑꯗꯨꯅ ꯃꯥꯗ ꯍꯥꯏꯗꯤ ꯄꯨꯂꯤꯁꯀꯤ ꯆꯥꯔꯖꯦꯁ ꯃꯌꯥꯝ ꯂꯥꯛꯄ ꯌꯥꯏꯗꯅ ꯑꯗꯨꯅ ꯃꯥꯅ ꯃꯤꯂꯥꯁꯦ ꯀꯥꯟꯅꯗꯦ ꯃꯤꯂꯥꯒꯤ ꯁ꯭ꯄꯥ ꯔꯨꯝꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯄꯨꯈꯠꯂꯒꯦꯅ ꯃꯥꯅ ꯃꯤꯂꯥꯁꯦ ꯃꯥꯒꯤ ꯗ꯭ꯔꯦꯁꯇꯨꯗꯩ ꯇꯧꯔꯒ ꯆꯤꯡꯕ ꯍꯧꯔꯦꯕ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯁ꯭ꯄꯥ ꯔꯨꯝꯁꯦ ꯐꯥꯔꯁ ꯐ꯭ꯂꯣꯔꯗ ꯂꯩꯗꯣꯏꯅꯦꯕ ꯑꯗꯨꯅ ꯁ꯭ꯇꯦꯌꯔ ꯑꯃꯗꯩ ꯇꯧꯔꯒ ꯀꯥꯈꯠꯇꯣꯏꯅꯦꯕ ꯑꯗꯣ ꯁ꯭ꯇꯦꯌꯔꯁꯤꯗ ꯆꯤꯡꯈꯠꯀꯦꯅ ꯇꯧꯕ ꯍꯧꯔꯛꯑꯦ ꯁ꯭ꯇꯦꯌꯔꯗꯨꯗ ꯆꯤꯡꯈꯠꯀꯦꯅ ꯆꯤꯡꯕ ꯍꯧꯔꯛꯑꯦꯕ ꯋꯦꯠꯁꯤꯅ ꯆꯤꯡꯕ ꯍꯧꯔꯛꯄꯁꯤꯗ ꯃꯤꯂꯥꯁꯤꯅ ꯑꯩ ꯁꯤꯒꯤ ꯅꯨꯄꯥꯁꯤꯒ ꯄꯔꯁꯅꯦꯜ ꯑꯣꯏꯕ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯏꯕ ꯀꯥ ꯑꯝꯗ ꯆꯪꯉꯗꯤ ꯑꯩ ꯁꯣꯏꯗꯅ ꯃꯥꯅ ꯐꯨꯕꯗ ꯁꯤꯕ ꯇꯥꯔꯦꯅ ꯃꯤꯂꯥꯁꯤꯅ ꯍꯧꯖꯤꯛꯀꯤ ꯀꯩꯔꯥꯛꯇꯨꯗ ꯌꯥꯜꯂꯒ ꯂꯩꯔꯦꯕ ꯌꯥꯜꯂꯒ ꯂꯩꯕꯗ ꯃꯣꯏꯁꯦ ꯀꯟꯅ ꯃꯨꯛꯅꯔꯛꯑꯦꯕ ꯑꯗꯩ ꯃꯤꯂꯥꯁꯤꯅ ꯆꯠꯁꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯌꯥꯜꯂꯒ ꯂꯩꯔꯦ ꯍꯥꯏꯕꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯑꯦ ꯋꯦꯠꯁꯦ ꯑꯗꯒꯤ ꯅꯪ ꯆꯠꯁꯦ ꯍꯥꯏꯕ꯭ꯔꯥ ꯆꯠꯂꯣꯏꯁꯦ ꯍꯥꯏꯕ꯭ꯔꯥꯅ ꯃꯤꯂꯥꯒꯤ ꯃꯃꯥꯏꯁꯤꯗ ꯇꯝꯅ ꯑꯃꯨꯛ ꯀꯤꯟꯁꯦ ꯊꯤꯟꯕ ꯍꯧꯔꯛꯑꯦꯕ ꯃꯤꯂꯥꯁꯤꯗ ꯍꯥꯏꯗꯤ ꯃꯥꯅ ꯐꯥꯔꯤꯗꯣ ꯂꯧꯊꯣꯛꯑꯣ ꯅꯈꯨꯠꯇꯣ ꯐꯥꯔ ꯊꯝꯅꯨ ꯑꯩꯒ ꯀꯥꯈꯠꯁꯦꯅ ꯀꯤꯟꯁꯦ ꯊꯤꯟꯕ ꯍꯧꯔꯛꯑꯦ ꯀꯤꯟꯁꯦ ꯊꯤꯟꯕ ꯍꯧꯔꯛꯄꯗꯨꯅ ꯃꯅꯥꯇꯣꯟꯁꯤꯗ ꯊꯤꯟꯕ ꯃꯇꯝꯁꯤꯗ ꯃꯅꯥꯇꯣꯟꯒꯤ ꯁꯔꯨꯁꯦ ꯀꯥꯏꯔꯒ ꯏꯁꯦ ꯄꯥꯛ ꯂꯥꯎꯅ ꯆꯥꯏꯔꯛꯑꯦꯕ ꯆꯥꯏꯔꯛꯄꯁꯤꯗ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯋꯦꯠꯁꯤꯅ ꯐꯠ ꯂꯥꯎꯅ ꯐꯨꯔꯒ ꯃꯥꯒꯤ ꯐꯤ ꯆꯤꯡꯕꯗꯣ ꯊꯥꯗꯣꯔꯛꯄ ꯑꯗꯨꯀꯥꯟꯗ ꯃꯤꯂꯥꯁꯦ ꯆꯦꯟꯊꯣꯛꯈ꯭ꯔꯦꯕ ꯑꯗꯨꯏ ꯃꯇꯨꯡ ꯇꯥꯟꯅꯔꯛꯄꯁꯤꯗ ꯄꯨꯂꯤꯁꯀꯤ ꯁꯥꯏꯔꯦꯟ ꯃꯈꯣꯟꯁꯦ ꯇꯥꯕ ꯍꯧꯔꯛꯄ
ꯑꯗꯩ ꯋꯦꯠꯁꯤꯁꯨ ꯈꯪꯖꯔꯦꯕ ꯑꯣ ꯁꯤꯗꯤ ꯄꯨꯂꯤꯁ ꯁꯣꯏꯗꯅ ꯂꯥꯛꯑꯦꯗꯅ ꯂꯥꯛꯏꯕ ꯄꯨꯂꯤꯁꯁꯦ ꯃꯥ ꯐꯥꯕ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯤ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯒꯤ ꯄꯨꯂꯤꯁ ꯂꯥꯛꯄ ꯑꯣꯏꯔꯝꯅꯤꯅ ꯃꯥꯁꯦ ꯀꯤꯗꯅ ꯍꯧꯖꯤꯛꯀꯤ ꯀ꯭ꯔꯤꯁꯇꯤꯟꯒꯤ ꯀꯥꯔ ꯃꯥꯅ ꯂꯧꯔ ꯂꯥꯛꯄꯗꯣ ꯁꯤꯔꯕ ꯅꯨꯄꯤꯗꯨꯒꯤ ꯀꯥꯔꯗꯣ ꯑꯗꯨꯗ ꯃꯥꯁꯦ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯦꯕ ꯃꯐꯝꯗꯨꯗꯒꯤ ꯈꯨꯗꯛꯇꯨꯗ ꯐꯨꯔꯝꯕꯅꯤꯅ ꯂꯣꯏ ꯏꯚꯤꯗꯦꯟꯁꯇꯣ ꯈꯨꯗꯛꯇ ꯂꯩꯔꯤ ꯏ ꯅꯥꯏ ꯇꯥꯕꯒꯤꯀꯣ ꯑꯗꯨꯅ ꯑꯗꯨ ꯃꯌꯥꯝꯗꯣ ꯏꯚꯤꯗꯦꯟꯁꯁꯦ ꯄꯨꯂꯤꯁꯅ ꯂꯧꯍꯧꯔꯦꯕ ꯑꯗꯨꯒ ꯋꯦꯠꯁꯤꯅ ꯀꯔꯤꯒꯨꯝꯕ ꯀꯣꯟꯇꯦꯛ ꯇꯧꯔꯛꯑꯗꯤ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯇꯧꯔꯣꯅ ꯍꯥꯏꯅꯔꯒ ꯂꯩꯔꯦꯕ ꯃꯤꯂꯥꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄꯨꯡ 9:30 ꯇꯥꯕ ꯃꯇꯝ ꯁ꯭ꯋꯥꯏꯐꯥꯎꯗ ꯋꯦꯠꯁꯦ ꯒꯥꯔꯤꯁꯦ ꯀꯣꯏꯊꯧ ꯊꯧꯔ ꯂꯩꯔꯦꯕ ꯑꯗꯨꯒ ꯄꯨꯡ 9:30 ꯇꯥꯕ ꯃꯇꯝꯁꯤꯗ ꯑꯗꯨꯗꯐꯥꯎ ꯃꯥꯒꯤ ꯑꯁꯥꯎꯕꯁꯦ ꯍꯜꯂꯝꯗꯦꯕ ꯑꯗꯨꯅ ꯑꯁꯥꯎꯕꯁꯦ ꯃꯥꯁꯦ ꯐꯨꯗꯣꯛꯅꯤꯡꯉꯦꯕ ꯑꯗꯨꯅ 9:30 ꯇꯥꯔꯛꯄ ꯃꯇꯝꯁꯤꯗ ꯋꯦꯠꯁꯤꯅ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯈꯤ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯅꯨꯄꯤꯁꯦ ꯗꯥꯏꯅꯥ ꯔꯨꯏꯁ ꯀꯧꯕ ꯅꯨꯄꯤ ꯁꯤꯒꯤ ꯅꯨꯄꯤꯁꯦ ꯆꯍꯤ 43 ꯁꯨꯔꯦ ꯁꯤꯒꯤ ꯅꯨꯄꯤꯁꯦ ꯂꯝꯕꯤꯗ ꯆꯠꯂ ꯂꯩꯔꯝꯕ ꯂꯝꯕꯤꯗ ꯃꯥꯒꯤ ꯊꯕꯛ ꯃꯐꯝꯗ ꯆꯠꯄꯅꯦ ꯍꯥꯏ ꯑꯗꯨꯒ ꯆꯠꯂ ꯂꯩꯔꯝꯕꯁꯤꯗ ꯋꯦꯠꯁꯤꯅ ꯃꯥꯏ ꯃꯅꯥꯛꯇ ꯒꯥꯔꯤꯁꯦ ꯈꯥꯝꯃꯒ ꯃꯥꯅ ꯗꯥꯏꯔꯦꯛꯁꯟ ꯈꯪꯗ꯭ꯔꯦ ꯑꯝꯇ ꯇꯥꯛꯄꯤꯌꯨ ꯈꯣꯠꯄꯤꯌꯨꯅ ꯍꯪꯖꯟꯅꯔꯦ ꯍꯪꯖꯟꯅꯔꯕ ꯃꯇꯨꯡꯗ ꯋꯦꯠꯁꯤꯅ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯔꯒ ꯅꯨꯄꯤꯁꯦ ꯒꯥꯔꯤꯗ ꯀꯥꯈꯠꯍꯜꯂꯛꯑꯦ ꯒꯥꯔꯤꯗ ꯀꯥꯈꯠꯍꯜꯂꯕ ꯃꯇꯨꯡꯗ ꯋꯦꯠꯁꯤꯅ ꯍꯦꯛ ꯀꯥꯈꯠꯂꯛꯄꯒ ꯍꯧꯖꯤꯛꯀꯤ ꯗꯥꯏꯅꯥꯁꯦ ꯃꯥꯒꯤ ꯃꯈꯧꯔꯤꯁꯦ ꯃꯦꯠꯄ ꯍꯧꯔꯛꯈꯤꯕ ꯃꯈꯧꯔꯤꯁꯦ ꯃꯦꯠꯄ ꯍꯧꯔꯛꯑꯒ ꯗꯥꯏꯅꯥꯁꯦ ꯄꯥꯁ ꯑꯥꯎꯠ ꯑꯣꯏꯔꯒ ꯋꯥꯟꯊꯈ꯭ꯔꯒ ꯂꯩꯕꯁꯤꯗ ꯋꯦꯠꯅ ꯈꯜꯂꯤꯁꯦ ꯁꯤꯔꯦ ꯁꯤꯅꯦ ꯈꯜꯂꯒ ꯃꯥꯅ ꯄꯥꯔꯀꯤꯡ ꯂꯣꯠ ꯑꯩꯈꯣꯏꯒꯤ ꯃꯤ ꯀꯅꯥꯝꯇ ꯂꯩꯅꯗꯕ ꯄꯨꯔꯥ ꯍꯥꯡꯕ ꯖꯒꯥ ꯑꯃꯀꯣ ꯎ ꯋꯥꯒ ꯌꯥꯝ ꯍꯧꯕ ꯖꯒꯥ ꯑꯃꯁꯤꯗ ꯍꯧꯖꯤꯛꯀꯤ ꯗꯥꯏꯅꯥꯁꯦ ꯄꯨꯔ ꯂꯥꯛꯑꯦꯕ ꯃꯥꯏ ꯍꯛꯆꯥꯡꯁꯦ ꯂꯪꯁꯦꯝꯃꯒꯦꯅ ꯗꯥꯏꯅꯥꯒꯤ ꯍꯛꯆꯥꯡꯁꯦ ꯒꯥꯔꯤꯗꯒꯤ ꯆꯤꯡꯊꯣꯛꯑ ꯊꯝꯃꯕ ꯃꯇꯝꯁꯤꯗ ꯗꯥꯏꯅꯥꯁꯦ ꯁꯣꯔ ꯍꯣꯟꯕꯁꯦ ꯃꯥꯅ ꯎꯈ꯭ꯔꯦꯕ ꯍꯥꯏꯗꯤ ꯑꯣ ꯃꯥꯁꯦ ꯄꯨꯔꯥ ꯁꯤꯕ ꯅꯠꯇꯦꯅ ꯃꯥꯗꯤ ꯋꯥꯟꯊꯕꯅꯦ ꯁꯣꯔ ꯃꯦꯠꯄꯗꯨꯗꯅ ꯑꯗꯨꯅ ꯃꯥꯅ ꯀꯩꯗꯧꯒꯦꯗ ꯒꯥꯔꯤꯁꯤꯗ ꯀꯥꯈꯠꯂꯦ ꯋꯦꯠꯁꯤꯅ ꯑꯃꯨꯛ ꯒꯥꯔꯤꯁꯤꯗ ꯀꯥꯈꯠꯂꯒ ꯗꯥꯏꯅꯥꯒꯤ ꯍꯛꯆꯥꯡꯗꯣ ꯂꯩꯔꯤꯕ ꯍꯛꯆꯥꯡꯗꯨꯗ ꯒꯥꯔꯤꯁꯦ ꯊꯧꯖꯜꯂꯦꯕ ꯒꯥꯔꯤꯁꯦ ꯍꯪꯒꯠ ꯍꯟꯗꯥ ꯇꯧꯔ ꯊꯧꯖꯜꯂꯒ ꯃꯥꯒꯤ ꯍꯛꯆꯥꯡꯁꯦ ꯄꯨꯔꯥ ꯌꯦꯡꯕ ꯌꯥꯗꯒꯩꯀꯣ ꯇꯝꯊꯤꯅ ꯊꯝꯃꯝꯃꯦꯕ ꯇꯝꯊꯤꯕ ꯃꯑꯣꯡ ꯑꯃꯗ ꯍꯥꯠꯇꯣꯛꯑꯒ ꯄꯨꯔꯥ ꯇꯣꯏꯍꯜꯂꯒ ꯊꯝꯃꯝꯃꯦꯕ ꯗꯥꯏꯅꯥꯒꯤ ꯍꯛꯆꯥꯡꯁꯦ ꯑꯗꯨꯃꯥꯏꯅ ꯍꯥꯠꯇꯣꯛꯑꯕ ꯃꯇꯨꯡꯗ ꯋꯦꯠꯁꯤꯅ ꯊꯣꯔꯛꯑꯒ ꯖꯣꯏ ꯁ꯭ꯀ꯭ꯔꯦꯞ ꯍꯥꯏꯔꯤꯕ ꯔꯦꯁꯇꯨꯔꯦꯟ ꯑꯃꯒꯤ ꯁꯤꯒꯤ ꯄꯥꯔꯀꯤꯡ ꯑꯦꯔꯤꯌꯥꯁꯤꯗ ꯃꯤꯂꯥꯁꯦ ꯀꯟꯇꯦꯛ ꯇꯧꯋꯦꯕ ꯃꯤꯂꯥꯗ ꯀꯟꯇꯦꯛ ꯇꯧꯔꯛꯄ ꯃꯇꯝꯁꯤꯗ ꯃꯤꯂꯥꯁꯤꯅ ꯂꯣꯀꯦꯁꯟꯁꯦ ꯄꯨꯂꯤꯁꯇ ꯍꯥꯏꯈ꯭ꯔꯦꯕ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯋꯦꯠꯁꯤꯅ ꯉꯥꯏꯍꯥꯛꯇꯪ ꯒꯥꯔꯤꯁꯦ ꯈꯥꯝꯕ ꯂꯩꯉꯩꯗ ꯄꯨꯂꯤꯁ ꯃꯅꯥꯛꯇ ꯂꯩꯕ ꯄꯨꯂꯤꯁ ꯑꯃꯁꯦ ꯂꯥꯛꯑꯦ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯋꯦꯠꯁꯦ ꯐꯨꯔꯤꯠꯁꯨ ꯂꯤꯠꯇꯕꯤ ꯂꯩꯔꯝꯃꯦꯕ ꯀꯥꯔꯗꯨꯗ ꯑꯗꯨꯒ ꯁꯤꯒꯤꯁꯦ ꯔꯦꯀꯣꯔꯗꯤꯡꯗꯁꯨ ꯂꯩꯕꯅꯦ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁꯀꯤ ꯐꯨꯇꯦꯖ ꯑꯣꯏꯅ ꯑꯩ ꯍꯥꯞꯆꯔꯝꯒꯦ ꯑꯗꯨꯒ ꯁꯨꯏ ꯂꯩꯔꯝꯕ ꯃꯇꯝꯁꯤꯗ ꯅꯪ ꯑꯦꯔꯦꯁ ꯇꯧꯗꯕ ꯌꯥꯔꯔꯣꯏꯅ ꯄꯨꯂꯤꯁꯅ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯋꯦꯠꯁꯤꯗꯤ ꯍꯧꯖꯤꯛ ꯃꯤꯁꯨ ꯍꯥꯠꯂꯨꯔꯦ ꯃꯤꯁꯨ ꯐꯨꯔꯝꯃꯦ ꯃꯥꯅ ꯇꯧꯔꯤꯁꯦ ꯀ꯭ꯔꯥꯏꯝꯁꯦ ꯌꯥꯝꯃꯦꯕ ꯑꯗꯨꯅ ꯀꯔꯝꯕꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯤꯂꯥ ꯐꯨꯕꯒꯤꯅꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯃꯥꯁꯤꯅ ꯈꯜꯂꯦ ꯑꯣ ꯑꯩꯅ ꯃꯤ ꯍꯥꯠꯂꯨꯕꯗꯣ ꯃꯤ ꯑꯅꯤ ꯉꯁꯤꯒꯤ ꯑꯩꯅ ꯍꯥꯠꯂꯨꯏꯁꯦ ꯃꯤ ꯑꯅꯤꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯍꯥꯠꯂꯨꯏꯕ ꯑꯅꯤꯁꯦ ꯃꯣꯏꯅ ꯈꯪꯗ꯭ꯔꯤ ꯃꯥꯅꯦ ꯍꯥꯏꯕꯒꯤ ꯃꯥꯁꯦ ꯄꯥꯈꯠꯄꯁꯦ ꯐꯔꯦꯕ ꯑꯗꯨꯅ ꯀꯩꯗꯧꯒꯦꯗ ꯒꯥꯔꯤꯗꯒꯤ ꯊꯣꯔꯛꯑꯣ ꯑꯗꯨꯒ ꯅꯪꯁꯦ ꯑꯦꯔꯦꯁ ꯇꯧꯗ ꯌꯥꯔꯣꯏ ꯅꯪꯅ ꯅꯪꯒꯤ ꯒꯔꯜꯐ꯭ꯔꯦꯟꯁꯦ ꯐꯨꯔꯝꯕꯒꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯃꯥꯁꯤꯅ ꯒꯥꯔꯤꯁꯦ ꯑꯣꯏꯅ ꯊꯧꯔ ꯆꯠꯈ꯭ꯔꯦꯕ ꯒꯥꯔꯤꯁꯦ ꯑꯗꯨꯒ ꯄꯨꯂꯤꯁꯁꯤꯁꯨ ꯀꯩꯗꯧꯒꯦꯗ ꯃꯥꯗꯤ ꯖꯁ ꯃꯤ ꯐꯨꯔꯝꯕ ꯈꯛꯅꯤ ꯑꯗꯨꯒ ꯃꯤ ꯍꯥꯠꯂꯝꯕꯗꯨꯗꯤ ꯈꯪꯗꯕꯅꯤನ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯇꯥꯟꯅꯔꯗꯤ ꯄꯕ꯭ꯂꯤꯛꯇ ꯑꯦꯛꯁꯤꯗꯦꯟ ꯑꯗꯒꯤ ꯇ꯭ꯔꯥꯐꯤꯛꯒꯨꯝꯕ ꯊꯣꯔꯛꯀꯅꯤꯅ ꯄꯨꯂꯤꯁꯁꯤꯗꯤ ꯇꯥꯟꯅꯗꯕꯤ ꯂꯩꯍꯧꯔꯦꯕ ꯍꯥꯏꯗꯤ ꯃꯥꯅ ꯃꯤ ꯍꯥꯠꯂꯦ ꯑꯗꯨ ꯈꯪꯗꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯆꯦꯜꯂꯛꯑꯒ ꯃꯥꯁꯦ ꯖꯣꯁ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯃꯥꯅ ꯈꯪꯕ ꯄ꯭ꯔꯤꯟꯠ ꯁꯣꯞ ꯑꯃꯗ ꯊꯕꯛ ꯇꯧꯕꯀꯣ ꯁꯤꯒꯤ ꯃꯅꯥꯛꯁꯤꯗ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯃꯥꯒꯤ ꯊꯣꯔꯛꯄꯒꯤ ꯐꯨꯇꯦꯖꯁꯤꯁꯨ ꯌꯥꯎꯋꯦ ꯀꯦꯃꯦꯔꯥꯁꯤꯗ ꯃꯥꯁꯦ ꯐꯨꯔꯤꯠꯁꯨ ꯂꯤꯠꯇꯦ ꯈꯣꯡꯎꯞꯁꯨ ꯇꯣꯡꯗꯦ ꯃꯃꯥꯏꯁꯤꯁꯨ ꯏ ꯉꯥꯛꯇ ꯑꯗꯨꯒ ꯃꯥꯒꯤ ꯃꯌꯥꯁꯦ ꯌꯥꯃꯥꯡꯁꯦ ꯑꯝꯇ ꯌꯥꯎꯔꯝꯗ꯭ꯔꯦꯕ ꯑꯗꯣ ꯖꯣꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯑꯒ ꯃꯥꯅ ꯍꯥꯏꯔꯦ ꯖꯣꯁ ꯅꯪ ꯑꯩ ꯃꯇꯦꯡ ꯄꯥꯡꯗꯕ ꯌꯥꯗ꯭ꯔꯦꯅ ꯖꯣꯁꯁꯦ ꯃꯥꯏ ꯐꯤꯕꯝꯗꯣ ꯎꯕꯗ ꯄꯣꯡꯉꯛꯑꯦꯕ ꯀꯩ ꯃꯇꯦꯡꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯁꯤꯒꯤ ꯂꯝꯁꯦ ꯁꯤꯗꯒꯤ ꯆꯦꯟꯕ ꯌꯥꯅꯕ ꯆꯠꯈꯤ ꯌꯥꯅꯕ ꯅꯪ ꯇꯤꯀꯦꯠ ꯑꯝꯇ ꯁꯤꯟꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯑꯩ ꯁꯨꯛꯌꯥꯃꯛ ꯌꯥꯗ꯭ꯔꯦ ꯆꯦꯟꯗꯕ ꯁꯤꯗꯒꯤ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯇꯧꯔꯨꯔꯦ ꯊꯕꯛ ꯑꯃ ꯐꯠꯇꯕ ꯊꯕꯛ ꯑꯃ ꯇꯧꯔꯨꯔꯦꯅ ꯃꯥꯅ ꯍꯥꯏꯔꯦꯕ ꯖꯣꯁꯁꯤꯗ ꯑꯗꯣ ꯖꯣꯁꯁꯤꯅ ꯀꯩ ꯊꯕꯛꯅꯣ ꯈꯣꯠꯄꯅꯣꯅ ꯋꯥꯔꯤ ꯁꯥꯔꯛꯄ ꯀꯥꯟꯁꯤꯗ ꯑꯩ ꯉꯔꯥꯡ ꯃꯤ ꯍꯥꯠꯂꯨꯔꯦꯅ ꯃꯥꯅ ꯍꯥꯏꯔꯛꯑꯦꯕ ꯑꯍꯥꯟꯕꯗꯗꯤ ꯖꯣꯁꯁꯦ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯨ ꯍꯥꯏꯔꯒ ꯃꯥꯁꯦ ꯐꯥꯒꯤ ꯑꯣꯏꯅ ꯂꯧꯔꯝꯃꯦꯕ ꯑꯗꯨꯕꯨ ꯃꯥꯒꯤ ꯐꯤꯕꯝꯗꯣ ꯋꯦꯠꯇꯨꯒꯤ ꯐꯤꯕꯝ ꯐꯨꯔꯤꯠꯁꯨ ꯌꯥꯎꯗꯦ ꯈꯣꯡꯎꯞꯁꯨ ꯌꯥꯎꯗꯦ ꯈꯣꯡꯒꯥꯎꯗꯨꯃꯒ ꯑꯗꯒꯤ ꯏ ꯅꯥꯏ ꯃꯃꯥꯏꯗ ꯇꯩꯔꯤꯕ ꯃꯌꯥꯝꯗꯣꯀꯣ ꯑꯗꯨꯗ ꯃꯥꯁꯦ ꯊꯥꯖꯔꯛꯈꯤꯕ ꯑꯗꯨꯅ ꯃꯥꯅ ꯍꯣꯏ ꯑꯗꯨꯗꯤ ꯁꯤꯜꯂꯒꯦꯅ ꯍꯥꯏꯖꯅꯔꯒ ꯃꯣꯏꯒꯤ ꯄ꯭ꯔꯤꯟꯠ ꯁꯣꯞꯇꯨꯒꯤ ꯕꯦꯛ ꯑꯦꯔꯤꯌꯥꯗ ꯆꯠꯂꯒ ꯀꯣꯜ ꯇꯧꯒꯦꯅ ꯃꯥꯅ ꯍꯥꯏꯔꯦꯕ ꯑꯗꯨꯒ ꯇꯤꯀꯦꯠ ꯑꯃ ꯍꯥꯏꯅꯅꯕ ꯁꯤꯟꯒꯦꯅ ꯑꯗꯣ ꯍꯥꯏꯅꯅꯕ ꯁꯤꯟꯒꯦ ꯍꯥꯏꯔꯤꯁꯦ ꯃꯥꯅ ꯍꯥꯏꯖꯜꯂꯒ ꯖꯣꯁꯁꯤꯅ ꯄꯨꯂꯤꯁꯇ ꯑꯣꯏꯅ ꯀꯣꯜ ꯇꯧꯔꯦꯕ ꯏꯃꯥꯟꯅꯕꯁꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏ ꯈꯣꯠꯂꯦ ꯑꯗꯣ ꯃꯥꯏ ꯐꯤꯕꯝꯁꯦ ꯁꯨꯃꯥꯏꯅ ꯂꯩ ꯈꯣꯠꯂꯦꯅ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯀꯣꯜ ꯇꯧꯕꯗꯣ ꯋꯦꯠꯅ ꯇꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯆꯤꯡꯅꯕꯩꯔꯥ ꯀꯣꯜꯗꯣ ꯇꯧꯔꯨꯔꯒ ꯊꯣꯔꯛꯄ ꯃꯇꯝꯁꯤꯗ ꯋꯦꯠꯁꯦ ꯂꯩꯔꯝꯗ꯭ꯔꯦꯕ ꯋꯦꯠꯁꯦ ꯆꯦꯟꯈꯤꯕ ꯃꯇꯝꯗ ꯋꯦꯠꯅ ꯊꯧꯔꯒ ꯂꯥꯛꯄ ꯀꯥꯔꯁꯤ ꯍꯨꯟꯗꯣꯛꯑꯝꯃꯦꯕ ꯑꯗꯨꯒ ꯁꯤꯒꯤ ꯀꯥꯔꯁꯤ ꯉꯁꯥꯏ ꯁꯤꯈ꯭ꯔꯕ ꯅꯨꯄꯤ ꯈ꯭ꯔꯤꯁꯇꯤꯟꯗꯨꯒꯤꯅꯤꯗꯅ ꯑꯗꯣ ꯄꯨꯂꯤꯁꯁꯦ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯋꯦꯠꯁꯦ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯅ ꯂꯥꯛꯄ ꯀꯥꯔꯗꯣ ꯑꯗꯨꯗꯣ ꯌꯦꯡꯕ ꯃꯇꯝꯗ ꯅꯝꯕꯔ ꯄ꯭ꯂꯦꯠ ꯀꯩꯀꯥ ꯂꯣꯏꯅꯃꯛ ꯆꯦꯛ ꯇꯧꯕ ꯃꯇꯝꯁꯦ ꯈ꯭ꯔꯤꯁꯇꯤꯟ ꯀꯧꯕ ꯅꯨꯄꯤ ꯑꯃꯒꯤ ꯊꯣꯔꯛꯑꯒ ꯀꯥꯔꯁꯤ ꯃꯅꯨꯡꯁꯨ ꯌꯦꯡꯕ ꯃꯇꯝꯁꯦ ꯀꯥꯔꯒꯤ ꯃꯅꯨꯡꯁꯦ ꯏ ꯉꯥꯛꯇ ꯉꯥꯏꯒꯦ ꯍꯥꯏꯕ ꯏ ꯉꯥꯛꯇ ꯉꯥꯏꯕꯒꯤ ꯍꯧꯖꯤꯛꯀꯤ ꯀꯥꯔꯗꯨꯒꯤ ꯃꯅꯤꯡꯗꯀꯣ ꯈ꯭ꯔꯤꯁꯇꯤꯟꯁꯦ ꯁꯤꯔꯒ ꯍꯥꯞ ꯆꯥꯠꯂ ꯀꯥꯏꯅ ꯄꯨꯂꯤꯁꯁꯦ ꯑꯍꯥꯟꯕꯗ ꯄꯥꯈꯠꯂꯛꯑꯦ ꯑꯗꯣ ꯆꯦꯛ ꯇꯧꯕ ꯃꯇꯝꯗꯗꯤ ꯂꯩꯔꯝꯗ꯭ꯔꯦ
ꯑꯗꯨꯅ ꯈ꯭ꯔꯤꯁꯇꯤꯟꯒꯤ ꯅꯝꯕꯔꯁꯦ ꯇ꯭ꯔꯦꯛ ꯗꯥꯎꯟ ꯇꯧꯔꯒ ꯄꯨꯂꯤꯁꯅ ꯀꯣꯜ ꯇꯧꯕ ꯍꯧꯋꯦꯕ ꯀꯣꯜ ꯇꯧꯕ ꯃꯇꯝꯁꯤꯗ ꯁꯨꯛꯄꯥꯏ ꯄꯥꯏꯔꯛꯇꯕ ꯀꯣꯜꯁꯦ ꯍꯟꯖꯟ ꯍꯟꯖꯟ ꯇꯧꯔꯐꯥꯎꯗ ꯑꯗꯨꯅ ꯃꯣꯏꯁꯦ ꯍꯥꯏꯐꯦꯠ ꯄꯥꯈꯠꯄ ꯑꯃꯗꯤ ꯍꯧꯋꯦꯕ ꯂꯥꯁꯇꯗꯤ ꯄꯨꯂꯤꯁꯅ ꯑꯦꯅꯤꯍꯥꯎ ꯇꯧꯔꯒ ꯈ꯭ꯔꯤꯁꯇꯤꯟꯒꯤ ꯃꯃꯥꯟꯅꯕꯤ ꯁ꯭ꯇꯦꯐꯅꯤ ꯉꯔꯥꯡ ꯕꯥꯔꯗ ꯂꯥꯛꯃꯤꯟꯅꯕꯗꯣ ꯑꯗꯨꯒꯤ ꯀꯣꯟꯇꯦꯛꯇꯣ ꯐꯪꯈꯤꯕ ꯁꯣ ꯁ꯭ꯇꯦꯐꯅꯤꯗ ꯐꯣꯟ ꯇꯧꯕ ꯃꯇꯝꯁꯤꯗ ꯃꯣꯏ ꯉꯔꯥꯡ ꯀꯥꯏꯗ ꯆꯠꯂꯨꯒꯦ ꯀꯃꯥꯏꯅ ꯇꯧꯔꯨꯒꯦ ꯑꯗꯒꯤ ꯈ꯭ꯔꯤꯁꯇꯤꯟꯒꯤ ꯄꯥꯎ ꯇꯥꯕ꯭ꯔꯥ ꯍꯪꯕꯁꯤꯗ ꯈ꯭ꯔꯤꯁꯇꯤꯟꯒ ꯃꯣꯏꯒ ꯉꯔꯥꯡ ꯕꯥꯔꯗ ꯆꯠꯂꯨꯏ ꯑꯗꯨꯒ ꯕꯥꯔꯗꯨꯗꯒꯤ ꯊꯦꯡꯅꯕ ꯖꯨꯅꯤꯌꯔ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯖꯨꯅꯤꯌꯔ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯋꯦꯠꯇꯨꯅꯤꯗꯅ ꯑꯗꯨꯏ ꯅꯨꯄꯥꯗꯨꯒ ꯊꯦꯡꯅꯔꯒ ꯃꯣꯏ ꯑꯅꯤ ꯂꯩꯍꯧꯕꯅꯦꯅ ꯍꯥꯏꯕ ꯑꯗꯒꯤ ꯖꯨꯅꯤꯌꯔꯁꯦ ꯋꯦꯠ ꯑꯣꯏꯔꯝꯒꯅꯤꯅ ꯄꯨꯂꯤꯁꯅ ꯆꯤꯡꯅꯔꯒ ꯄꯨꯂꯤꯁꯁꯤꯁꯨ ꯄꯥꯈꯠꯄ ꯍꯧꯔꯦꯕ ꯁꯣꯏꯗꯅ ꯁꯤꯒꯤ ꯅꯨꯄꯤꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯑꯕ ꯖꯥꯠꯂꯥꯅ ꯑꯗꯨꯅ ꯈ꯭ꯔꯤꯁꯇꯤꯟꯒꯤ ꯃꯌꯨꯝꯁꯤꯗ ꯗꯥꯏꯔꯦꯛ ꯆꯠꯂꯦ ꯄꯨꯂꯤꯁꯁꯦ ꯗꯥꯏꯔꯦꯛ ꯆꯠꯂꯒ ꯃꯌꯨꯝꯁꯤꯗ ꯆꯪꯕ ꯃꯇꯝꯗ ꯈ꯭ꯔꯤꯁꯇꯤꯟꯁꯤꯗꯤ ꯁꯤꯔꯒ ꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯦ ꯃꯥꯒꯤ ꯃꯌꯨꯝꯒꯤ ꯀꯥ ꯃꯌꯥꯏꯁꯤꯗ ꯇꯥꯔꯒ ꯂꯩꯔꯝꯃꯦꯕ ꯑꯗꯨꯒ ꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯄꯨꯂꯤꯁꯅ ꯑꯣ ꯋꯦꯠꯁꯤꯅ ꯃꯥꯏ ꯅꯨꯄꯤꯗꯨꯗ ꯇꯝꯊꯤꯅ ꯐꯨꯕꯇ ꯅꯠꯇꯅ ꯃꯤ ꯍꯥꯠꯄ ꯍꯧꯔꯦꯁꯦ ꯀꯟꯐꯥꯔꯝ ꯇꯥꯈꯤ ꯀꯟꯐꯥꯔꯝ ꯇꯥꯔꯕꯅꯤꯅ ꯁꯣꯏꯗꯅ ꯋꯦꯠꯁꯦ ꯐꯥꯗꯃꯛ ꯌꯥꯗ꯭ꯔꯦꯅ ꯃꯣꯏꯁꯦ ꯔꯤꯄꯣꯔꯠ ꯑꯃ ꯊꯣꯛꯈ꯭ꯔꯦꯕ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯋꯦꯠꯁꯤꯗꯤ ꯀꯥꯏꯗ ꯂꯣꯠꯁꯤꯒꯦ ꯃꯤ ꯂꯩꯇꯕ ꯌꯨꯝꯁꯦ ꯊꯤꯕ ꯍꯧꯔꯛꯈꯤꯕ ꯊꯤꯕ ꯍꯧꯔꯛꯑꯒ ꯃꯥꯅ ꯂꯥꯁꯇꯗꯤ ꯌꯨꯝ ꯑꯃ ꯊꯦꯡꯅꯔꯦ ꯌꯨꯝ ꯑꯃꯁꯤꯗ ꯃꯥꯁꯦ ꯆꯪꯉꯒ ꯂꯩꯔꯦꯕ ꯂꯩꯕ ꯃꯇꯝꯁꯤꯗ ꯃꯥꯁꯦ ꯌꯨꯝꯁꯤꯗ ꯀꯅꯥꯝ ꯂꯩꯔꯝꯗ꯭ꯔꯦ ꯀꯅꯥꯝ ꯂꯩꯔꯝꯗꯕꯩ ꯃꯥꯅ ꯌꯨꯝꯁꯤꯗ ꯆꯪꯉꯒ ꯏꯔꯨꯖ ꯃꯥꯏꯊꯕ ꯆꯥ ꯈꯣꯠꯄ ꯇꯧꯔꯒ ꯂꯩꯌꯦꯕ ꯌꯨꯝꯁꯤda ꯁꯣ ꯏꯔꯨꯖ ꯃꯥꯏꯊꯔꯒ ꯌꯨꯝꯁꯤꯗ ꯂꯩꯔꯦ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯤꯉꯩꯁꯤꯗ ꯑꯗꯨꯒ ꯃꯥꯁꯤꯅ ꯃꯥꯒꯤ ꯃꯄꯥꯗꯣ ꯃꯥꯏ ꯃꯄꯥ ꯑꯄꯣꯛꯄ ꯃꯄꯥ ꯃꯥꯅ ꯉꯁꯥꯏ ꯊꯦꯡꯅꯔꯒ ꯄꯩꯁꯥꯒꯤꯗꯃꯛꯇ ꯁꯤꯖꯤꯟꯅꯈꯤꯕ ꯃꯄꯥꯁꯤꯗ ꯐꯣꯟ ꯇꯧꯔꯒ ꯃꯥꯅ ꯍꯥꯏꯔꯝꯃꯦꯕ ꯑꯩꯅ ꯃꯤ ꯑꯅꯤ ꯍꯥꯠꯂꯦ ꯑꯗꯨꯅ ꯑꯩ ꯃꯇꯦꯡ ꯈꯔ ꯄꯥꯝꯃꯦꯅ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯃꯄꯥꯁꯤꯗ ꯍꯥꯏꯔꯝꯃꯦ ꯑꯗꯨꯒ ꯃꯄꯥꯁꯤꯅ ꯀꯩꯒꯤ ꯍꯥꯠꯂꯤꯅꯣ ꯈꯣꯠꯂꯤꯅോ ꯍꯪꯕ ꯃꯇꯝꯁꯤꯗ ꯑꯩ ꯈꯪꯗꯦ ꯑꯩ ꯁꯨꯝ ꯍꯥꯠꯅꯤꯡꯗꯅ ꯍꯥꯠꯄꯅꯦꯅ ꯋꯦꯠꯁꯤꯅ ꯈꯨꯝꯃꯛꯑꯦꯕ ꯑꯗꯨꯒ ꯃꯄꯥꯁꯤꯗ ꯃꯥꯅ ꯑꯩꯁꯦ ꯃꯇꯦꯡ ꯄꯥꯡꯉꯨ ꯑꯩ ꯇꯤꯀꯦꯠ ꯑꯃ ꯄꯤꯌꯣ ꯑꯩ ꯁꯤꯗꯒꯤ ꯆꯠꯈꯤꯕ ꯄꯥꯝꯃꯦ ꯈꯣꯠꯂꯦꯅ ꯃꯄꯥꯁꯤꯗ ꯃꯥꯅ ꯑꯃꯨꯛ ꯍꯥꯏꯕ ꯍꯧꯔꯦ ꯍꯥꯏꯕ ꯍꯧꯔꯛꯄꯁꯤꯗ ꯑꯗꯨꯗꯤ ꯐꯔꯦ ꯑꯩ ꯑꯍꯥꯟꯕꯗ ꯅꯪꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯇꯦꯛꯁꯤ ꯑꯃ ꯊꯥꯔꯛꯀꯦ ꯇꯦꯛꯁꯤꯁꯤꯗ ꯇꯣꯡꯉꯛꯑꯣ ꯑꯩ ꯏꯅꯥꯛꯇ ꯂꯥꯛꯑꯣ ꯑꯗꯨꯒ ꯑꯩ ꯅꯪꯅ ꯄꯥꯝꯕ ꯄꯣꯠꯈꯩꯗꯣ ꯄꯤꯔꯒꯦꯅ ꯃꯄꯥꯁꯤꯅ ꯍꯥꯏꯖꯜꯂꯦꯕ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯥꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯍꯨꯔꯥꯜꯂꯒ ꯆꯪꯉꯒ ꯂꯩꯔꯤꯕ ꯌꯨꯝꯗꯣ ꯑꯗꯨꯒꯤ ꯑꯦꯗ꯭ꯔꯦꯁꯁꯦ ꯃꯄꯥꯁꯤꯅ ꯂꯧꯔꯦ ꯍꯦꯛ ꯂꯧꯕꯒ ꯃꯄꯥꯁꯤꯅ ꯄꯨꯂꯤꯁꯇ ꯑꯣꯏꯅ ꯔꯤꯄꯣꯔꯠ ꯇꯧꯔꯦꯕ ꯑꯩ ꯏꯆꯥꯁꯦ ꯁꯤ ꯃꯐꯝꯗ ꯂꯩ ꯑꯗꯨꯒ ꯃꯥꯁꯦ ꯃꯤ ꯍꯥꯠꯂꯨꯔꯦ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯇꯧꯔꯦ ꯑꯗꯨꯒ ꯄꯨꯂꯤꯁꯅ ꯀꯅꯦꯛꯁꯟ ꯇꯧꯔꯒ ꯋꯦꯠ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯒ ꯍꯧꯖꯤꯛꯀꯤ ꯃꯐꯝꯁꯤꯗ ꯂꯥꯛꯑꯒ ꯌꯨꯝꯁꯤꯗ ꯆꯪꯉꯒ ꯋꯦꯠꯁꯦ ꯑꯦꯔꯦꯁ ꯇꯧꯈꯤꯕ ꯑꯦꯔꯦꯁ ꯇꯧ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯋꯦꯠꯁꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯔꯛꯑꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯔꯛꯄ ꯃꯇꯝꯁꯤꯗ ꯋꯦꯠꯅ ꯇꯧꯕ ꯊꯧꯗꯣꯛ ꯃꯌꯥꯝꯗꯣ ꯍꯥꯏꯌꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅ ꯕꯔꯒꯔꯒ ꯐ꯭ꯔꯥꯏꯁꯀ ꯄꯤꯗ꯭ꯔꯗꯤ ꯃꯥꯁꯦ ꯀꯩꯝ ꯍꯥꯏꯔꯣꯏꯅ ꯍꯥꯏꯔꯦ ꯑꯗꯨꯅ ꯄꯨꯂꯤꯁꯅ ꯕꯔꯒꯔꯒ ꯐ꯭ꯔꯥꯏꯁꯀꯁꯦ ꯄꯤꯖꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯋꯦꯠꯁꯤꯅ ꯋꯥꯔꯤꯁꯦ ꯂꯣꯏꯅꯃꯛ ꯍꯧꯕꯗꯩ ꯂꯣꯏꯕꯧ ꯃꯥꯅ ꯃꯤ ꯍꯥꯠꯄ ꯑꯗꯒꯤ ꯃꯥꯅ ꯃꯤ ꯐꯨꯕ ꯈꯣꯠꯄ ꯇꯧꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯂꯤꯕ ꯍꯧꯔꯦꯕ ꯑꯗꯨꯅ ꯃꯥꯁꯦ ꯀꯁꯇꯗꯤꯗ ꯊꯝꯕ ꯃꯇꯝꯁꯤꯗ ꯃꯥꯒꯤ ꯇ꯭ꯔꯥꯏꯌꯦꯜꯁꯦ ꯀꯔꯝ ꯀꯥꯟꯗ ꯇꯥꯅꯤ ꯍꯥꯏꯕ ꯃꯇꯝꯗ 2019 ꯑꯣꯛꯇꯣꯕꯔꯗ ꯑꯦꯔꯦꯁ ꯇꯧꯕꯅꯤꯗꯅ 2024ꯗ ꯇꯥꯔꯦꯕ ꯃꯥꯒꯤ ꯇ꯭ꯔꯥꯏꯌꯦꯜꯁꯦ ꯑꯗꯨꯒꯤ ꯃꯔꯛꯁꯤꯗ ꯃꯥꯁꯦ ꯖꯦꯜꯗ ꯂꯩꯔꯦ ꯁꯣ ꯃꯥꯒꯤ ꯀꯦꯁꯁꯦ ꯅ꯭ꯌꯨꯁꯇ ꯊꯣꯔꯛꯄ ꯀꯥꯟꯁꯤꯗ ꯃꯤ ꯃꯌꯥꯝꯁꯤꯅ ꯅꯨꯄꯤ ꯃꯌꯥꯝꯁꯤꯅ ꯃꯥꯁꯦ ꯃꯁꯛ ꯐꯖꯩ ꯃꯥꯗ ꯄꯅꯤꯁꯃꯦꯟ ꯄꯤꯕ ꯌꯥꯔꯣꯏ ꯍꯥꯏꯈ꯭ꯔꯤꯁꯦ ꯃꯥꯒꯤ ꯀꯦꯁꯇꯣ ꯍꯤꯌꯔꯤꯡ 2024ꯗ ꯂꯥꯛꯄꯁꯦ ꯁꯤꯒꯤꯁꯤꯗ ꯅ꯭ꯌꯨꯁ ꯀꯩꯀꯥꯗ ꯃꯥꯏ ꯃꯁꯛꯁꯦ ꯊꯣꯔꯛꯄꯗꯒꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯇꯤꯛꯇꯣꯛꯇ ꯃꯥꯁꯦ ꯐꯦꯃꯁ ꯑꯣꯏꯈ꯭ꯔꯤꯁꯦ ꯑꯗꯨꯒ ꯃꯥꯒꯤ ꯀꯦꯁꯀꯤ ꯍꯤꯌꯔꯤꯡꯁꯦ ꯑꯣꯡꯂꯤ 5 ꯗꯦꯖ ꯈꯛꯇ ꯑꯣꯏꯈꯤ ꯑꯗꯨꯒ ꯃꯥꯒꯤ ꯑꯦꯛꯁ ꯒꯔꯜꯐ꯭ꯔꯦꯟ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯄꯥ ꯑꯗꯨꯒ DNA evidence ꯃꯌꯥꯝꯁꯦ ꯂꯩꯕꯅ ꯃꯥꯁꯦ ꯃꯔꯥꯜ ꯂꯩꯅ ꯀꯣꯔꯠꯁꯅ ꯒꯤꯜꯇꯤ ꯑꯣꯏꯔꯦꯅ ꯍꯥꯏꯈꯤꯕ ꯑꯗꯨꯒ ꯃꯥꯁꯦ ꯀꯔꯤ ꯄꯅꯤꯁꯃꯦꯟ ꯄꯤꯁꯤꯒꯦ ꯂꯥꯏꯐ ꯏꯟ ꯄ꯭ꯔꯤꯖꯟ ꯅꯠꯇ꯭ꯔꯒꯅ ꯃꯥꯁꯦ ꯗꯦꯠ ꯄꯦꯅꯜꯇꯤ ꯄꯤꯁꯤꯔꯥꯅ ꯍꯥꯏꯕ ꯃꯇꯝꯗ ꯂꯥꯁꯇꯗꯤ ꯗꯦꯠ ꯄꯦꯅꯜꯇꯤ ꯄꯤꯔꯁꯦꯅ ꯖꯨꯟ 2024ꯗ ꯍꯥꯏꯈꯤꯕ ꯀꯣꯔꯠꯁꯤꯅ ꯁꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯀꯦꯁꯁꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯀꯦꯁꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯐꯣꯔ ꯍꯤꯌꯔꯤꯡ ꯕꯥꯏ